ngasi khoi sing majestic team kanglei kethal kakching branch ba ngasi lakchari ko ado kakching gi je myam location khang ta myam su yawe ba ko location se khoi kakching gi jivan hospital do asom da leibane ba ko asom gi akhoi na kakching lamkhai se som dai lak ka do ne ba ko ai lak ko tam dum jivan hospital leirani asi du da aduga khare khai drak paga akhoi na sigi ahan ba tool tek sai tare ko sigi khoi gi irumapal haina khangna ba myam kakching irumapal haina khangna ba khoi gi kathil macha ga haina do myam kathil macha kitang kitang haga laga lei ko adu yau dikan da khoi tool tek gi hek opposite ta dum urani mayam na sigi khoi kanglei kethal kakching branch haina mayam si lei ko aduga mayam gi moi location se akhoi na caption da su pin taraga hapsa bane mayam dum yengbiraga dum lakbi biya ga duni ko aduga ngasi se mayam akhoi na Christmas ki maya so isalak bai tare ko ngasi date 19 oi bane ba ko ado heng 20 ni Christmas kuidre date 25 to deni ko Christmas na ado mayam Christmas ki akhoi gi chinau singi hai tare ko akhoi gi manipur lei wi chinau singi da makta akhoi gi kanglei kethal na Christmas ki offer yam chaw na pri di ko mayam sida offer se adu gi badik lei re pot ahong ba degi horaga pot ahong ba aphaba ko isuna ba yaw sida ado mayam share san biramo share to ba chinau singi da makta akhoi na khudul pot tham ga deni ko mayam ngasi so ada mamang gi tap ta dum live se share to san biramo share hek to ba ga akhoi na akhoi comment ta ai share to re hana comment to san biramo akhoi na hena thibel line na ba hai tare ko aduga mayam like to sambiramo like to ko bibede ko aduga Christmas ki offer mega offer akhoi kanglei kethal kakching branch sida mayam ngasi su piri ngasi dagi horaga akhoi Christmas to revo ba new year fo ba dum pi ga deni offer se ko adum haita continuous oina 2025 fo ba adum lakadoni offer mayam se do koi bala jual su leire udum su kuire ado ban nungai ba ko tawge nungai ko ado hoik se Christmas ma pa yorok pa se pot se dum leiba lak ko kamai tawge mayam se pot khadi ga jik leiba lak bu dum yaure ko okay ado ngasi se khoina live thari ni ko mayam da Christmas offer ne na ko ado ngasi da gi di hayeng da gi di haita kakching branch ka wangjing branch mi pik than dong ma lai ta di offer mayam se offer da pik thal lai ta re ko khoi gi Christmas offer ga leina na pot ahong ba mayam su lai sida kai no karam ba de hani yeng si ge pot se jacket da yeng se bro ji ing ga bani no ko bro sin jacket tha ba lai ba okay si ha ba jacket se ko kai company oduna ma gi si ba Columbia ne Nike Columbia ne lai ko bro okay si jacket se hana ma gi apa ba don te ko bro si manung gi phar ga yam thai ba okay mamang ye khoina lupa chonga bi jacket to adu maina sin di kitang thai ko aduga mayam tha bi le machine nu ki su jang dam ne win proof ode ba ko ado manung gi dana mu far yaw de ba far yaw re ko okay ado magi price se khoina mayam da hayo si lupa kya ode ba process je khoi han di 850 adagi 900 ma yo le me 900 ma yo le me ko okay lupa 500 to lupa 500 da okay adu ta di adu Christmas ki mega offer ni ko mayam pi sa haidi hana i50 ko ma pot che hojik ti khoi kanglei kethal wangjing branch amadi kakching branch da mayam sigi pot che lupa chawak tang da mayam da phang ga dore color se ke legi magi color se my color je ulake sa si ju ulake bu ya ya sa sa le je XL ne ba XL dai na 3XL bong ne ba lak tu je ba si je XL den 3XL la ne du ga my piece bro yam yam na te ko ha di piece kya mo ya wangjing da piece ka tha me sona kan da piece khara pore go bro 120 piece am khatani sona kan da ho je go okay adu piece yam kan yam boy de ko yam de na te okay ado mayam na akhoi share to ba ho re ko share to ba ho se mayam akhoi na haijaga da ba ama lei ko mayam kamai to ham da akhoi gi kanglei kethal gi page se akhoi Instagram page amadi Facebook page lei bani ba ko mayam ani page ani se akhoi gi follow to ba mandatory oi gani ko haidi gi giveaway se kamai na winner oi ga tu na ham da akhoi kanglei kethal gi page sing se follow to bi da bai tare share to sam bi ba comment to sam bi ba lei re aduga akhoi kanglei kethal Facebook page amadi Instagram page ani ma akhoi na akhoi gi follow to sam bi ga dam ni ko aduga akhoi na giveaway se gi qualified oi re haina lo ja ga dini mayam aduna share khak to raga akhoi ni giveaway yarakani haiwa lei te ko mayam ngasi gi oina di aduga mathang hayeng to ko du di main to roi aduga ngasi gi oina di mayam akhoi gi kanglei kethal gi oina di ngasi gi giveaway se akhoi gi kanglei kethal gi Facebook page amadi Instagram page like to bi ga da bane follow to bi ga da bane aduga akhoi gi thajari ba live se share to bi ga da comment to bi ga da ko aduga akhoi som se giveaway qualified oi re have do akhoi na khangja ga duni mayam si lei re hoji gi lupa changa bi do to oi duni ko mane si da si color Columbia lei re si da ko post lei re okay this man si da blue color am lei re okay sina light akhoi gi sina dark blue ko ama sina navy blue atane dum aduga sina olive green lei re my color ju phaja re ko bro ndagi ja aduga size ju am phaja XL and 3XL bong ne ba okay XL legi na XL den ai lil XL and XL de ba big boy du ne ba si da chawma to du ne ba aduga jacket che bro khulum thilum mi ne ba adum manungi fur du ha ga di mapa jam thare ko aduga manung pocket ama su yaw re smine extra oina ko adum inner pocket hai tare si yaw re phaju phajai post su tai premium oi hai tare ying da ko black sin ne phajai gray su phajai aduga si burgundy ma chu chu phajai ko si si ma chu chu phajai ko mayam si lei re si gi ma chu sing si mayam lei ga du ni ko lupa chama ka ni XL lagi horaga double XL triple XL
Triple XL ꯐꯥꯎ ꯂꯩ triple XL ꯐꯥꯎ ꯂꯩꯗꯣꯏꯕꯀꯣ ꯑꯣꯀꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯨꯄꯥ 500 ꯄꯤꯕ ꯐꯨꯔꯤꯠꯁꯦ ꯄꯥꯝꯕ ꯌꯥꯎꯔꯒꯁꯨꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯂꯩꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯖꯦꯀꯦꯠ ꯀꯣ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯑꯁꯣꯅꯥꯀꯟꯗ ꯃꯃꯥꯡꯗ ꯁꯣꯅꯥꯀꯟꯗ ꯌꯥꯝ ꯎꯠꯈ꯭ꯔꯦꯕꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯁꯤ ꯁꯣꯅꯥꯀꯟꯗ ꯑꯝꯇ ꯎꯠꯇ꯭ꯔꯤꯅꯦ ꯁꯣꯅꯥꯀꯟꯗ ꯄꯣꯔꯛꯄꯅꯦ ꯕ꯭ꯔꯣ ꯁꯤꯅ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ 600 ꯄꯤꯕ ꯄꯝ ꯖꯦꯀꯦꯠꯇꯣ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯂꯩꯕ 600 ꯄꯤꯕ ꯄꯝ ꯖꯦꯀꯦꯠꯇꯣ 600 Ellen Soliginiꯀꯣ Ellen Soligi ꯃꯌꯥꯝ ꯄꯐꯔ ꯖꯦꯀꯦꯠ ꯑꯩꯈꯣꯏ ꯂꯨꯄꯥ 700 ꯄꯤꯕ ꯖꯦꯀꯦꯠꯇꯣ ꯑꯣꯏꯗꯣꯏꯅꯤ ꯁꯤ ꯀꯂꯔꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯃꯆꯨ ꯑꯃ ꯂꯩꯔꯦ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯃꯆꯨ ꯑꯃ ꯂꯩꯔꯦ ꯕꯔꯒꯟꯗꯤ ꯃꯆꯨ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯦꯔꯨꯟ ꯃꯆꯨ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯔꯨꯟ ꯃꯆꯨ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯒ꯭ꯔꯤꯟꯁꯦ ꯁꯤꯗꯁꯨ ꯀꯣ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯃꯅꯨꯡꯗ ꯐꯔ ꯌꯥꯎꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯅꯤꯕꯀꯣ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯐꯔ ꯌꯥꯎꯕꯤꯁꯦ ꯑꯣꯀꯦ ꯐꯔ ꯌꯥꯎꯗꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯅꯤꯕ ꯐꯔ ꯌꯥꯎꯗꯕꯤꯅ ꯁꯤ ꯐꯔ ꯌꯥꯎꯗꯕꯤꯁꯨ ꯂꯩꯀꯣ ꯐꯔ ꯌꯥꯎꯗꯕꯁꯨ ꯂꯩ ꯁꯤꯅ ꯐꯔ ꯌꯥꯎꯕ ꯐꯔ ꯌꯥꯎꯕ ꯉꯥꯛꯇ ꯑꯣꯏꯗꯣꯏꯕ ꯁꯤꯁꯤꯅꯀꯣ ꯌꯥꯎꯗꯕꯁꯨ ꯂꯩ ꯁꯤꯗꯤ ꯌꯥꯎꯗ꯭ꯔꯦ ꯁꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯁꯟꯕꯤꯌꯨꯀꯣ ꯃꯌꯥꯝꯅ ꯒꯤꯐ ꯑꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯪꯂꯩ ꯀꯩꯊꯦꯜꯒꯤ ꯈꯨꯗꯣꯜ ꯄꯣꯠꯁꯦ ꯃꯌꯥꯝ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩ ꯀꯩꯊꯦꯜꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖ ꯐꯣꯂꯣ ꯇꯧꯁꯟꯕꯤꯒꯗꯕꯅꯤꯀꯣ ꯑꯗꯣ ꯐꯣꯂꯣ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯔꯦ ꯁꯣꯝꯁꯦ ꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯜ ꯄꯣꯠꯀꯤꯗꯃꯛꯇ ꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯔꯦ ꯍꯥꯏꯅ ꯃꯌꯥꯝ ꯂꯧꯖꯒꯗꯣꯏꯅꯤ ꯑꯗꯣ ꯄꯦꯖ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯛꯑꯣ ꯀꯥꯎꯕꯤꯒꯅꯨꯀꯣ ꯃꯌꯥꯝ ꯁꯤꯒꯤꯁꯤꯅ ꯂꯨꯄꯥ 700 ꯑꯣꯏꯗꯣꯏꯅꯤꯀꯣ 700 ꯈꯛꯇꯪ ꯑꯣꯏꯗꯣꯏꯅꯤ ꯄꯤꯁ ꯑꯃꯃꯝꯗ ꯑꯣꯏꯗꯣꯏꯅꯤꯀꯣ ꯀꯂꯔꯁꯦ ꯑꯗꯨꯝ ꯂꯩ ꯃꯥꯒꯤ ꯁꯥꯏꯖꯁꯤꯅ ꯀꯌꯥꯗꯒꯤ ꯍꯧꯋꯦ ꯀꯌꯥ ꯐꯥꯎ ꯂꯩ ꯁꯤꯁꯨ ꯕ꯭ꯔꯣ ꯁꯥꯏꯖ XL ꯗꯩꯅ ꯇ꯭ꯔꯤꯄꯜ XL ꯐꯥꯎ ꯑꯣꯏꯗꯣꯏꯕ XL ꯗꯩꯅ triple XL ꯐꯥꯎꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯃꯨꯛ ꯕ꯭ꯔꯣ ꯄꯣꯀꯦꯠ ꯀꯦꯞ ꯀꯩꯀꯩ ꯂꯣꯏ ꯌꯥꯎꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯁꯤꯁꯨ ꯃꯅꯨꯡꯗ ꯐꯔ ꯌꯥꯎꯗꯣꯏꯅꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯨꯄꯥ 1,100 ꯄꯤꯔꯝꯕ ꯄꯣꯠꯇꯣ ꯑꯣꯏꯗꯣꯏꯅꯦ ꯑꯣꯀꯦ ꯅꯣꯔꯊ ꯐꯦꯁꯀꯤꯅꯤꯀꯣ ꯅꯣꯔꯊ ꯐꯦꯁꯀꯤ ꯃꯅꯨꯡꯗ ꯐꯔ ꯌꯥꯎꯕꯤ ꯋꯤꯟꯆꯤꯇꯔ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯦ ꯑꯗꯣ ꯃꯥ 1,100 ꯄꯤꯔꯝꯕ ꯍꯥꯟꯅ ꯑꯗꯣ ꯍꯧꯖꯤꯛꯅ ꯀꯌꯥ ꯄꯤꯗꯣꯏꯅꯣ 900 ꯈꯛꯇꯪꯗ ꯑꯣꯐꯔ 900 ꯈꯛꯇꯪꯗ ꯑꯩꯁ ꯃꯌꯥꯝ ꯑꯣꯐꯔꯁꯦꯀꯣ ꯄꯨꯔꯥ ꯃꯩꯅꯤ ꯆꯠꯂꯤꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯑꯣꯐꯔ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯀꯪꯂꯩ ꯀꯩꯊꯦꯜ ꯂꯣꯏ ꯂꯩꯔꯦꯀꯣ ꯂꯨꯄꯥ 1,100 ꯄꯤꯔꯝꯕꯁꯤ ꯂꯨꯄꯥ 900 ꯈꯛꯇꯪꯒ ꯄꯤꯔꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯂꯨꯄꯥ 950 ꯄꯤꯔꯝꯕꯁꯤ ꯂꯨꯄꯥ 500 ꯈꯛꯇꯪꯅꯤ ꯍꯧꯖꯤꯛ ꯄꯤꯔꯤꯁꯦ ꯑꯗꯨ ꯖꯣꯒꯔꯁꯨ ꯎꯠꯂꯛꯀꯦꯀꯣ ꯃꯌꯥꯝ ꯖꯣꯒꯔꯁꯨ ꯉꯥꯛꯇꯪ ꯉꯥꯏꯕꯤꯌꯨ ꯎꯠꯆꯔꯛꯀꯦ ꯌꯥꯝ ꯇꯧꯔꯛꯇꯣꯏꯅꯤ ꯉꯁꯤꯁꯦ ꯍꯣꯏ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏ ꯂꯨꯄꯥ 1,100 ꯄꯤꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯣꯐꯔꯒꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯑꯣꯐꯔ ꯑꯣꯏꯅ ꯂꯨꯄꯥ 900ꯗ ꯑꯣꯐꯔ ꯈꯛ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ 900 ꯄꯨꯔꯥ ꯊꯤ ꯐꯖꯔꯦ ꯀꯂꯔꯗꯤ ꯑꯅꯤ ꯈꯛꯇꯪ ꯂꯥꯛꯇꯣꯏꯅꯤ ꯀꯂꯔ ꯑꯅꯤ ꯈꯛꯇꯪ ꯀꯣ ꯀꯩ ꯀꯂꯔ ꯑꯣꯏꯗꯣꯏꯅꯣ ꯁꯤꯒꯤ ꯕ꯭ꯂꯦꯛ ꯀꯂꯔ ꯁꯤꯃ ꯑꯣꯏꯔꯦꯗꯅ ꯕ꯭ꯔꯣ ꯑꯗꯨꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯒ꯭ꯔꯤꯟ ꯀꯂꯔꯁꯦ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯒ꯭ꯔꯤꯟꯁꯤꯒꯀꯣ ꯑꯣꯀꯦ ꯒ꯭ꯔꯤꯟꯁꯤ ꯑꯗꯨꯝ ꯐꯖꯩꯀꯣ ꯑꯣꯂꯤቭ ꯒ꯭ꯔꯤꯟ ꯃꯆꯨꯅꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯃꯥꯒꯤ ꯍꯨꯠꯁꯦ ꯗꯤꯇꯦꯆ ꯇꯧꯕ ꯌꯥꯏꯀꯣ ꯂꯧꯊꯣꯛꯄ ꯌꯥꯏꯀꯣ ꯁꯤ ꯑꯗꯨꯃꯥꯏꯅ ꯆꯦꯟꯊꯣꯛ ꯑꯗꯨꯝ ꯂꯧꯕ ꯌꯥꯗꯣꯏꯅꯦ ꯂꯧꯊꯣꯛꯄ ꯌꯥꯗꯣꯏ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯆꯤꯡꯖꯟꯅꯕꯁꯨ ꯌꯥꯎꯔꯦ ꯑꯦꯗꯖꯁꯇꯔꯀꯣ ꯁꯤꯁꯨ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯂꯨꯄꯥ 900 ꯈꯛꯇꯅꯦ ꯃꯌꯥꯝ ꯁꯤꯁꯦ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯃꯌꯥꯝ ꯑꯄꯥꯝꯕ ꯂꯩꯔꯒꯗꯤꯀꯣ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯪꯂꯩ ꯀꯩꯊꯦꯜꯒꯤ ꯑꯣꯏꯅ ꯃꯌꯥꯝ ꯒꯤꯐꯁꯦ ꯀꯃꯥꯏꯅ ꯄꯤꯒꯗꯣꯏꯅꯣ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯥꯖꯩꯕ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯕꯤꯕ ꯀꯃꯦꯟꯇ ꯑꯩ ꯁꯤꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯁꯟꯕꯤꯕꯀꯣ ꯑꯗꯨꯒ ꯀꯪꯂꯩ ꯀꯩꯊꯦꯜꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖ ꯀꯪꯂꯩ ꯀꯩꯊꯦꯜ ꯀꯣ ꯍꯥꯏꯅ ꯂꯩꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯔꯆ ꯇꯧꯕꯤꯔꯒ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯀꯦꯞꯁꯟꯁꯤꯗ ꯑꯩꯈꯣꯏ ꯀꯪꯂꯩ ꯀꯩꯊꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯡ ꯑꯅꯤꯃꯛ ꯍꯥꯞꯆꯕꯅꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖꯀꯤ ꯂꯤꯡ ꯍꯥꯞꯆꯕꯅꯤꯀꯣ ꯂꯤꯡ ꯑꯅꯤꯗꯨꯗ ꯆꯪꯉꯒ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯐꯣꯂꯣ ꯇꯧꯁꯟꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯒꯤꯐ ꯑꯋꯦꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯜ ꯄꯣꯠ ꯄꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯅꯥꯅ ꯉꯝꯒꯗꯣꯏꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯉꯛꯀꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯐ ꯑꯣꯐꯔ ꯖꯦꯀꯦꯠꯁꯤꯗꯁꯨ ꯂꯩꯔꯦꯀꯣ ꯀꯦꯆꯨꯋꯥꯒꯤ ꯂꯩꯔꯦ ꯁꯤꯗ ꯅꯣꯔꯊ ꯐꯦꯁꯀꯤ ꯂꯩꯔꯦ ꯑꯗꯨꯒ ꯅꯥꯏꯀꯤꯒꯤꯀꯣ ꯀꯦꯆꯨꯋꯥ ꯀꯂꯔꯁꯨ ꯁꯨꯃꯥꯏꯅ ꯂꯣꯏ ꯑꯣꯏꯔꯅꯤꯀꯣ ꯀꯂꯔꯁꯨ ꯂꯣꯏ ꯐꯖꯕ ꯉꯥꯛꯇꯅꯦꯕ ꯃꯅꯨꯡꯗ ꯑꯗꯨꯝ ꯀꯩꯅꯣ ꯀꯩꯀꯩꯁꯨ ꯌꯥꯎꯔꯦ ꯑꯗꯨꯝ ꯃꯅꯨꯡꯗ ꯐꯔꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯅꯨꯡꯒꯤ ꯑꯗꯨꯝ ꯄꯣꯠꯁꯦ ꯌꯥꯝ ꯊꯤ ꯐꯩ ꯍꯥꯏꯇꯥꯔꯦ ꯂꯤꯞ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯅꯤ ꯁꯤꯒꯤꯁꯤꯗꯤ ꯃꯣꯟꯒ ꯂꯥꯎꯔꯒꯀꯣ ꯑꯗꯣ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯅꯤ ꯁꯤ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯁꯤꯁꯨ ꯂꯨꯄꯥ 500 ꯈꯛꯇꯪ ꯑꯣꯏꯗꯣꯏꯅꯦꯕ ꯂꯨꯄꯥ 500 ꯈꯛꯇꯅꯤꯀோ ꯑꯩꯁ ꯌꯥꯝ ꯍꯣꯡꯉꯦ ꯁꯤꯁꯤꯗꯤ ꯌꯥꯝ ꯍꯣꯡꯉꯦ ꯑꯍꯣꯡꯕ ꯉꯥꯛꯇ ꯑꯗꯨꯝ ꯇꯧꯔꯛꯑꯗꯣꯏꯅꯦ ꯄꯣꯠꯁꯨ ꯐꯕ ꯑꯗꯒꯤ ꯄꯩꯁꯥꯁꯨ ꯌꯥꯝ ꯆꯪꯍꯟꯗꯕꯤꯗ ꯂꯣꯏ ꯇꯧꯔꯛꯑꯅꯦꯕ ꯕꯐꯔ ꯖꯦꯀꯦꯠꯁꯤ ꯂꯩ ꯑꯗꯣ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯂꯨꯄꯥ 500ꯒꯤ ꯑꯅꯤꯒ ꯇꯧꯕꯤꯗꯣ ꯑꯗꯨ ꯂꯩꯇ꯭ꯔꯕꯣ ꯑꯗꯨꯒꯤ ꯖꯦꯀꯦꯠꯇꯣ ꯂꯩꯔꯤꯌꯦꯕ꯭ꯔꯣ ꯂꯩꯕ꯭ꯔꯥ ꯑꯗꯨꯁꯨ ꯎꯠꯂꯛꯀꯦꯕ꯭ꯔꯣ ꯑꯗꯨꯝꯇꯪ ꯎꯠꯄꯤꯔꯣꯅꯦ ꯍꯥꯟꯅ ꯌꯦꯡꯉꯟꯁꯦ ꯃꯌꯥꯝꯗꯀꯣ ꯑꯣꯀꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯑꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯤꯁꯦ ꯄꯣꯠꯁꯤ ꯂꯩꯇ꯭ꯔꯦꯕꯀꯣ ꯅꯧꯊꯣꯛꯄ ꯅꯪꯒꯤ ꯄꯝ ꯖꯦꯀꯦꯠꯇꯤ ꯂꯩꯇ꯭ꯔꯦ ꯉꯔꯥꯡ ꯑꯩꯅ ꯑꯣꯐꯔ ꯄꯤꯕꯅꯦ ꯅꯪꯉꯣꯟꯗ ꯅꯪ ꯄꯝ ꯖꯦꯀꯦꯠ ꯑꯃ ꯄꯥꯝꯕ꯭ꯔꯥ ꯅꯪ ꯄꯥꯝꯗꯦ ꯍꯥꯏꯈꯤꯕꯅꯦ ꯑꯣꯐꯔ ꯀꯦꯟꯁꯦꯜ ꯇꯧꯔꯦ ꯅꯪꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯃꯌꯥꯝ ꯁꯤ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩ ꯀꯩꯊꯦꯜꯒꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯅꯈꯤꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄꯨꯃꯥꯒꯤ ꯖꯦꯀꯦꯠꯁꯦ ꯁꯤꯒꯤꯁꯦ ꯂꯩꯔꯦꯀꯣ ꯖꯦꯀꯦꯠꯁꯦ ꯂꯨꯄꯥ 500ꯒꯤ ꯑꯅꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯡꯒꯜ ꯄꯤꯁ ꯂꯧꯕꯤꯒꯦ ꯍꯥꯏꯔꯕꯗꯤ ꯃꯌꯥꯝ ꯂꯨꯄꯥ 300 ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯗꯕꯜ ꯄꯤꯁ ꯂꯧꯕꯤꯒꯦ ꯍꯥꯏꯔꯒꯅ ꯂꯨꯄꯥ 500 ꯑꯣꯏꯗꯣꯏꯕꯀꯣ ꯀꯂꯔ ꯃꯈꯜ ꯃꯌꯥꯝ ꯂꯩ ꯁꯤꯒꯤꯁꯦ ꯀꯂꯔꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯥꯏꯖꯁꯦ ꯀꯌꯥꯗꯩ ꯍꯧꯋꯦ ꯁꯥꯏꯖꯁꯦ ꯕ꯭ꯔꯣ ꯁꯤ ꯁꯥꯏꯖꯁꯦ ꯈꯤꯇꯪꯗꯤ ꯄꯤꯛꯅ ꯂꯥꯛꯄꯅꯦꯕꯀꯣ L XL double XL triple XL ꯐꯥꯎ ꯂꯥꯛꯄꯅꯦꯕ ꯑꯗꯨꯒ ꯁꯥꯏꯖꯁꯦ ꯈꯤꯇꯪꯗꯤ ꯄꯤꯛꯄꯅꯦꯕ ꯁꯤꯁꯦ ꯑꯗꯣ ꯃꯥꯏ ꯄ꯭ꯔꯥꯏꯁꯇꯤꯒꯗꯤ ꯌꯥꯝ ꯈꯦꯠꯅꯔꯦ ꯑꯗꯨ ꯃꯥꯏ ꯐꯤꯁꯨ ꯌꯥꯝ ꯐꯩ ꯍꯥꯏꯇꯥꯔꯦ ꯃꯅꯨꯡꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯠ ꯆꯪꯉꯣꯏꯀꯣ ꯋꯤꯟꯆꯤꯇꯔꯒꯤ ꯇꯥꯏꯞꯅꯤ ꯑꯗꯨꯝ ꯅꯠꯇ꯭ꯔꯅꯦ ꯋꯤꯟꯆꯤꯇꯔ ꯑꯣꯏꯗꯣꯏꯅꯤ ꯋꯤꯟꯆꯤꯇꯔ ꯇꯥꯏꯞ ꯅꯠꯇꯦ ꯋꯤꯟꯆꯤꯇꯔ ꯑꯣꯏꯗꯣꯏꯅꯤ ꯁꯤꯒꯤꯁꯦ ꯂꯤꯞꯄ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔꯅꯤ ꯃꯥꯏ ꯄꯨꯃꯥꯒꯁꯦ ꯔꯕꯔ ꯄ꯭ꯔꯤꯟ ꯑꯣꯏꯗꯣꯏꯅꯤ ꯁꯤꯗ ꯅꯞꯄꯤꯁꯦ ꯀꯐ ꯌꯥꯎꯔꯦ ꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯂꯨꯄꯥ 300 ꯈꯤꯇꯅꯦ ꯃꯌꯥꯝ ꯄꯤꯁ ꯑꯃ ꯂꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯄꯤꯁ ꯑꯅꯤ ꯂꯧꯒꯦ ꯍꯥꯏꯔꯒꯗꯤ ꯂꯨꯄꯥ 900 ꯑꯣꯏꯗꯣꯏꯕ ꯂꯨꯄꯥ 500 ꯑꯣꯏꯗꯣꯏꯕ ꯁꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯦ ꯋꯥꯅꯤꯡꯗꯗꯤ ꯂꯩꯇ꯭ꯔꯦꯕ ꯑꯗꯨ ꯁꯤꯗ ꯈꯛꯇꯪ ꯀꯛꯆꯤꯡꯗ ꯑꯁꯣꯅꯥꯀꯟꯒꯤ ꯂꯥꯏꯞꯁꯤ ꯉꯟꯅ ꯊꯥꯒꯦ ꯊꯥꯍꯧꯗꯕꯗꯣ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯋꯥꯡꯖꯤꯡꯗꯗꯤ ꯂꯩꯇ꯭ꯔꯦꯕ ꯁꯤꯁꯦ ꯁꯤ ꯄꯥꯝꯃꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤꯀꯣ ꯀꯛꯆꯤꯡꯗ ꯂꯥꯛꯄꯤꯒꯗꯕ ꯀꯛꯆꯤꯡꯗ ꯂꯥꯛꯑꯒ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯂꯧꯕ ꯌꯥꯒꯗꯣꯏꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯥꯏꯀꯤꯒꯤ ꯄꯐꯔ ꯖꯦꯀꯦꯠ ꯑꯊꯥꯕꯗꯣ ꯁꯤꯁꯦ
ꯁꯤꯁꯤꯅ ꯂꯨꯄꯥ 1,000 ꯗ ꯑꯣꯐꯔ ꯂꯩꯕโอเค 1,000 ꯍꯥꯟꯅ ꯀꯌꯥ ꯄꯤꯔꯝꯒꯦ ꯁꯤꯁꯦ ꯕ꯭ꯔꯣ 1,500 1,500 ꯑꯣꯀꯦ ꯑꯗꯣ ꯁꯤꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯣꯐꯔꯗ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯑꯣꯐꯔ ꯑꯣꯏꯅ ꯂꯨꯄꯥ 1,000ꯗ ꯑꯣꯐꯔ ꯄꯤꯔꯤꯀꯣ ꯁꯤꯁꯦ ꯄꯐꯔ ꯖꯦꯀꯦꯠ ꯅꯥꯏꯀꯤꯒꯤ 60 ꯃꯨꯛ ꯈꯛꯇ ꯉꯥꯏꯔꯦꯕ 60 ꯃꯨꯛ ꯑꯣꯀꯦ ꯑꯗꯣ ꯄꯤꯁꯁꯦ ꯌꯥꯝ ꯀꯟꯅ ꯃꯤ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯂꯩꯕ ꯃꯤ ꯑꯅꯤ ꯃꯤ ꯑꯃꯃꯝ ꯂꯥꯛꯑꯒ ꯑꯅꯤ ꯂꯩꯒ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯄꯤꯁꯁꯦ ꯀꯣꯟꯅꯔꯣꯏꯀꯣ ꯌꯥꯝ ꯊꯨꯅ ꯂꯣꯏꯒꯗꯣꯏꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯑꯄꯥꯝꯕ ꯑꯇꯣꯞꯄꯁꯨ ꯂꯩꯇꯕꯀꯣ ꯕ꯭ꯔꯣ ꯑꯇꯣꯞꯄ ꯑꯥꯗꯁꯨ ꯑꯩꯅ ꯍꯪꯕ ꯀꯥꯟꯗꯁꯨ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯕ ꯁꯤ ꯄꯣꯠꯁꯦ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯑꯦ ꯋꯥꯡꯖꯤꯡ ꯑꯩꯈꯣꯏ ꯀꯪꯂꯩ ꯀꯩꯊꯦꯜꯁꯦ ꯏꯝꯐꯥꯜ ꯕ꯭ꯔꯥꯟꯁ ꯂꯩꯕ꯭ꯔꯥꯅ ꯍꯥꯏꯕꯤꯔꯛꯑꯦꯕꯀꯣ ꯏꯝꯐꯥꯜ ꯕ꯭ꯔꯥꯟꯁꯁꯤ ꯂꯩꯇ꯭ꯔꯤꯕ꯭ꯔꯣ ꯀꯟꯅ ꯂꯩꯅꯕ ꯍꯣꯠꯅꯔꯤ ꯂꯩꯔꯛꯑꯅꯤ ꯈꯔ ꯂꯩꯔꯒꯗꯤꯀꯣ ꯑꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯅꯕ ꯁꯤꯜꯂꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯕ꯭ꯔꯣ ꯅꯥꯀꯟ ꯃꯃꯥꯡꯒꯤ ꯂꯥꯏꯞꯇꯨ ꯆꯠꯈꯤꯕꯗꯣ 600 ꯄꯤꯕ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝ ꯋꯥꯡꯉꯦ ꯍꯥꯏꯕ ꯁꯤ ꯔꯦꯗꯤꯌꯝꯒꯤ ꯄꯨꯂꯞ ꯌꯥꯎꯕꯗꯣ ꯍꯥꯞ ꯖꯦꯀꯦꯠꯇꯣ ꯑꯣꯀꯦ ꯂꯨꯄꯥ 600 ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯞ ꯖꯦꯀꯦꯠ ꯀꯦꯃꯣ ꯌꯥꯎꯕꯤꯅꯤꯀꯣ ꯀꯦꯃꯣ ꯌꯥꯎꯔꯦ ꯃꯥꯒꯤ ꯔꯦꯗꯤꯌꯝꯁꯨ ꯌꯥꯎꯔꯦ ꯁꯤꯗꯀꯣ ꯑꯗꯣ ꯃꯥꯒꯤꯁꯤ ꯂꯨꯄꯥ 500 ꯈꯛꯇꯪꯅꯤꯀꯣ ꯂꯨꯄꯥ 900 ꯑꯣꯏꯗꯣꯏꯕꯀꯣ ꯑꯣꯀꯦ ꯑꯗꯣ ꯃꯥꯒꯤ ꯁꯤ ꯈꯨꯠꯁꯤꯗꯤ ꯑꯗꯨꯝ ꯍꯦꯚꯤꯅꯤ ꯁꯤꯗꯤ ꯂꯨꯝ ꯂꯥꯎꯋꯦ ꯁꯤꯁꯤꯗꯤꯀꯣ ꯑꯗꯨꯝ ꯁꯥꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤಲಿꯕ ꯃꯇꯝꯗꯀꯣ ꯑꯅꯤꯒꯤ ꯍꯦꯟꯅ ꯄꯤꯔꯝꯕ ꯄꯣꯠ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯃꯥꯒꯤ ꯁꯥꯏꯖꯁꯤꯗꯤ ꯀꯌꯥ ꯂꯩꯒꯦ ꯁꯥꯏꯖꯁꯨ ꯌꯥꯝ ꯆꯥꯎꯋꯦ ꯕ꯭ꯔꯣ ꯁꯤꯁꯦ ꯁꯥꯏꯖ XL ꯗꯩ ꯂꯥꯛꯑꯒꯅꯦ ꯍꯣꯏ 3XL ꯐꯧ ꯂꯥꯛꯑꯦ ꯑꯣꯀꯦ ꯃꯥ ꯁꯥꯏꯖꯁꯨ ꯆꯥꯎꯕꯅꯦ XL ꯑꯣꯏꯔꯁꯨꯅꯦ ꯕ꯭ꯔꯣ ꯑꯗꯨꯝ ꯆꯥꯎꯕꯅꯦꯕ ꯍꯣꯏ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯑꯩꯈꯣꯏ ꯂꯣꯀꯦꯁꯟ ꯍꯥꯏꯕꯤꯔꯛꯑꯦꯕꯀꯣ ꯂꯣꯀꯦꯁꯟꯁꯦ ꯑꯝꯇꯪ ꯍꯥꯏꯕꯤꯔꯨꯅꯦ ꯀꯥꯏ ꯋꯥꯏꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯄꯥꯜꯒꯤ ꯇꯣꯜ ꯇꯦꯛꯁ ꯂꯩꯕꯗꯣ ꯕ꯭ꯔꯣ ꯏꯔꯨꯃꯄꯥꯜ ꯍꯥꯏꯁꯦ ꯀꯛꯆꯤꯡꯅꯤꯀꯣ ꯀꯛꯆꯤꯡ ꯀꯛꯆꯤꯡꯒꯤ ꯖꯤꯕꯟ ꯍꯣꯁꯄꯤꯇꯥꯜ ꯂꯩꯕꯗꯣ ꯑꯗꯨꯗꯩ ꯈꯤꯇꯪ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯇꯣꯜ ꯇꯦꯛꯁ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯑꯣꯄꯣꯖꯤꯠ ꯑꯣꯏꯗꯣꯏꯕ ꯑꯗꯨꯒꯤ ꯑꯣꯄꯣꯖꯤꯠ ꯇꯣꯜ ꯇꯦꯛꯁꯀꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯇꯣꯜ ꯇꯦꯛꯁ ꯑꯗꯨꯝ ꯌꯧ ꯇꯥꯔꯒꯗꯤ ꯎꯔꯅꯤ ꯀꯪꯂꯩ ꯀꯩꯊꯦꯜ ꯆꯥꯎꯅ ꯊꯥ ꯂꯩꯔꯕꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯏꯀꯤꯒꯤ ꯄꯐꯔ ꯖꯦꯀꯦꯠꯁꯦ ꯂꯨꯄꯥ 1,000 ꯈꯛꯇꯅꯤꯀꯣ 1,000 ꯈꯛꯇꯅꯤ ꯁꯤꯒꯤꯁꯦ ꯃꯆꯨꯁꯦ ꯑꯩꯈꯣꯏꯒꯤ ꯕꯔꯒꯟꯗꯤ ꯃꯆꯨ ꯂꯩꯔꯦ ꯁꯤꯗ ꯃꯦꯔꯨꯟ ꯃꯆꯨ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯍ꯭ꯋꯥꯏꯠ ꯃꯆꯨꯁꯨ ꯂꯩꯀꯣ ꯒ꯭ꯔꯦ ꯃꯆꯨ ꯍꯥꯏꯇꯥꯔꯦ ꯂꯥꯏꯠ ꯒ꯭ꯔꯦ ꯀꯣ ꯁꯤꯁꯨ ꯂꯩꯀꯣ ꯁꯤ ꯑꯗꯨꯝ ꯐꯖꯩꯌꯦ ꯍꯨꯠ ꯌꯥꯎꯗꯦꯀꯣ ꯃꯥꯒꯤꯗꯤ ꯑꯗꯨꯒ ꯁꯤꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯄ꯭ꯔꯣꯗꯛꯁꯤꯅ ꯀꯩ ꯎꯠꯁꯤꯒꯦ ꯁꯤꯒꯤ ꯄꯨꯃꯥꯁꯤ ꯎꯠꯁꯤꯔꯥ ꯀꯩ ꯎꯠꯁꯤꯒꯦ ꯌꯥꯏꯀꯣ ꯁꯤ ꯄꯨꯃꯥꯁꯤꯅ ꯈꯔ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯕꯗꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯦꯂꯥꯁꯇꯤꯛ ꯌꯥꯎꯕꯗꯣ 2-in-1 ꯑꯣꯏꯕ ꯃꯃꯥꯡ ꯑꯦꯂꯥꯁꯇꯤꯛ ꯌꯥꯎꯕꯗꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯦ ꯄꯣꯠ ꯃꯃꯥꯡꯁꯨ ꯌꯥꯝ ꯐꯪꯅꯍꯧꯗꯕꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯁꯤꯅ ꯑꯦꯂꯥꯁꯇꯤꯛ ꯌꯥꯎꯕꯗꯨꯅꯦꯕ ꯍꯣꯏ ꯉꯥꯛꯇꯣꯝꯕ ꯂꯩꯔꯛꯑꯣꯏ ꯅꯪ ꯉꯔꯥꯡ ꯑꯣꯐꯔ ꯄꯤꯔꯦ ꯂꯩꯔꯛꯑꯣꯏ ꯁꯤ ꯌꯥꯝ ꯂꯦꯝꯕꯅꯦ ꯕ꯭ꯔꯣ ꯁꯤꯁꯦꯀꯣ ꯐꯖꯩ ꯑꯍꯟꯅꯒ ꯂꯤꯠꯂꯒꯗꯤ ꯍꯦꯟꯅ ꯄꯣꯁ ꯇꯥꯒꯗꯅꯤ ꯑꯗꯨꯝ ꯅꯍꯥꯟ ꯂꯤꯠꯂꯁꯨ ꯑꯗꯨꯝ ꯄꯣꯁ ꯇꯥꯏꯁꯦ ꯐꯣꯔꯃꯦꯜ ꯂꯨꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯆꯪꯉꯦ ꯃꯥꯒꯤꯁꯤꯗꯤ ꯆꯦꯟ ꯑꯗꯨꯝ ꯌꯥꯎꯔꯦ ꯆꯦꯟꯁꯦ ꯑꯗꯨꯝ ꯀ꯭ꯋꯥꯂꯤꯇꯤ ꯐꯩꯀꯣ ꯄꯨꯃꯥꯒꯅ ꯁꯨꯃꯥꯏꯅ ꯌꯥꯎꯔꯤꯁꯦꯀꯣ ꯄꯨꯃꯥꯒ ꯁꯨꯃꯥꯏꯅ ꯌꯥꯎꯔꯤꯁꯦ ꯑꯗꯨꯝ ꯐꯩꯀꯣ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯄꯣꯀꯦꯠ ꯀꯩꯀꯩꯁꯨ ꯂꯣꯏ ꯆꯦꯟ ꯌꯥꯎꯅꯤꯕꯀꯣ ꯄꯣꯠ ꯆꯩ ꯍꯥꯞꯄ ꯍꯥꯞꯆꯤꯟ ꯇꯧꯔꯁꯨ ꯍꯣꯏ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯃꯅꯨꯡꯗꯅ ꯑꯃꯨꯛ ꯒ꯭ꯔꯤꯟ ꯃꯆꯨ ꯒ꯭ꯔꯤꯟ ꯑꯣꯏꯗꯣꯏꯕꯀꯣ ꯑꯣꯀꯦ ꯁꯤꯁꯨ ꯑꯗꯨꯝ ꯐꯖꯩꯀꯣ ꯃꯆꯨꯁꯤꯁꯨ ꯑꯗꯨꯝ ꯑꯣꯂꯤቭ ꯒ꯭ꯔꯤꯟ ꯃꯆꯨꯅꯤ ꯃꯌꯥꯝ ꯂꯥꯛꯀꯗꯣꯏꯁꯦ ꯀꯛꯆꯤꯡ ꯀꯥꯏ ꯋꯥꯏꯗꯅꯣ ꯍꯥꯏ ꯃꯌꯥꯝ ꯀꯛꯆꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯨꯃꯄꯥꯜ ꯍꯥꯏꯅ ꯈꯪꯅꯕꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯒꯨꯒꯜ ꯃꯦꯞꯇꯅꯦ ꯑꯩꯈꯣꯏ ꯏꯔꯨꯃꯄꯥꯜ ꯍꯥꯏꯅ ꯊꯤꯔꯒꯗꯤ ꯑꯗꯨꯝ ꯊꯣꯛꯄꯅꯤꯀꯣ ꯒꯨꯒꯜ ꯃꯦꯞꯇ ꯑꯗꯨꯅ ꯑꯗꯨꯝ ꯁꯔꯆ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯁꯤꯁꯨ ꯂꯩꯔꯦ ꯂꯨꯄꯥ ꯃꯌꯥꯝꯁꯤ ꯂꯨꯄꯥ ꯍꯧꯖꯤꯛꯀꯤꯗꯣ ꯀꯌꯥ ꯍꯥꯏꯕꯅꯣ ꯃꯥꯏ ꯄ꯭ꯔꯥꯏꯁ 1,000 ꯂꯨꯄꯥ 1,200 ꯈꯤꯇꯪ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯌꯥꯝ ꯐꯖꯔꯦ ꯁꯤꯒꯤꯁꯦ ꯁꯤꯁꯨ ꯂꯩꯔꯦ ꯑꯣꯐꯔꯗꯀꯣ ꯑꯗꯨꯝ ꯁ꯭ꯇꯔꯦꯆꯦꯕꯜ ꯑꯣꯏꯕ 2-in-1 ꯑꯣꯏꯕ ꯐ꯭ꯔꯤꯠ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯦ ꯑꯗꯨꯒ ꯃꯊꯪ ꯎꯠꯂꯁꯦ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯄꯣꯠꯁꯦ ꯎꯠꯀꯗꯕ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯑꯗꯨ ꯃꯌꯥꯝ ꯂꯥꯏꯚ ꯁꯦꯠ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯒ ꯄꯜ ꯂꯩꯈ꯭ꯔꯦꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯕꯟꯗꯅꯥ ꯄꯥꯝꯕ ꯂꯩꯔꯒꯗꯤꯀꯣ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯂꯥꯏꯚ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯈꯪꯒ꯭ꯔꯥꯎ ꯈꯔ ꯎꯠꯄꯤꯔꯛꯑꯣ ꯍꯥꯏ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯈꯪꯒ꯭ꯔꯥꯎ ꯎꯠꯆꯔꯛꯀꯦ ꯁꯤꯒꯤ ꯄꯐꯔ ꯖꯦꯀꯦꯠ ꯀꯣ ꯁꯨꯃꯥꯏꯅ ꯑꯆꯧꯕꯁꯨ ꯂꯩꯀꯣ ꯄꯐꯔ ꯖꯦꯀꯦꯠ ꯁꯤꯒꯤꯁꯤꯗꯤ ꯌꯥꯝ ꯊꯤ ꯊꯥꯏꯌꯦ ꯁꯤ ꯑꯝꯇ ꯎꯠꯄꯤꯔꯛꯑꯣꯅꯦ ꯃꯥꯒꯤ ꯁꯤ ꯄ꯭ꯔꯥꯏꯁꯁꯦ ꯌꯥꯝ ꯈꯪꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯐꯖꯕ ꯃꯌꯥꯝ ꯎꯠꯂꯛꯑꯒꯦ ꯕ꯭ꯔꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯑꯇꯣꯞꯄꯗ ꯌꯥꯝ ꯇꯥꯡꯒꯗꯕ ꯁꯤꯒꯨꯝꯕ ꯀꯩꯀꯩ ꯂꯩꯁꯦꯕ ꯕ꯭ꯔꯣ ꯂꯩ ꯑꯗꯨ ꯎꯠꯄꯤꯔꯁꯨ ꯌꯥꯏꯌꯦ ꯁꯤꯒꯤꯁꯤꯅ ꯀꯪꯒꯥꯔꯨ ꯖꯦꯀꯦꯠ ꯑꯣꯀꯦ ꯖꯔꯥꯒꯤꯀꯣ ꯀꯪꯒꯥꯔꯨ ꯄꯣꯀꯦꯠ ꯁꯨꯃꯥꯏꯅ ꯋꯤꯟꯆꯤꯇꯔ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯦ ꯋꯤꯟꯆꯤꯇꯔ ꯅꯠꯇꯦ ꯕ꯭ꯔꯣ ꯁꯤ ꯖꯦꯀꯦꯠ ꯑꯣꯏꯗꯣꯏꯅꯦ ꯖꯦꯀꯦꯠ ꯑꯣꯏꯗꯣꯏꯔꯀꯣ ꯊꯥꯏꯌꯦꯕꯀꯣ ꯃꯥꯏ ꯃꯅꯨꯡꯁꯦ ꯁꯤꯗ ꯑꯣꯀꯦ ꯔꯥꯏꯁ ꯅꯦꯠꯀ ꯍꯥꯏꯕꯗꯣ ꯔꯥꯏꯁ ꯅꯦꯠ ꯑꯗꯨ ꯃꯅꯨꯡꯗ ꯌꯥꯝ ꯊꯥꯗꯣꯏꯅꯦꯕ ꯁꯤꯁꯦ ꯊꯥꯏꯌꯦ ꯐꯤꯗꯤ ꯌꯥꯝ ꯊꯤ ꯊꯥꯏꯀꯣ ꯑꯄꯥꯕ ꯅꯠꯇꯦꯕꯀꯣ ꯕ꯭ꯔꯣ ꯐꯤ ꯌꯥꯝ ꯊꯥꯔꯦ ꯑꯗꯨꯒ ꯂꯤꯠꯄ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯅꯤ ꯏꯪꯉꯔꯣꯏ ꯁꯤꯗꯤꯀꯣ ꯁꯨꯡꯏꯪ ꯏꯪꯉꯔꯣꯏ ꯕ꯭ꯔꯣ ꯁꯤ ꯑꯗ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯤꯅ ꯀꯌꯥ ꯑꯣꯏꯗꯣꯏꯕ ꯃꯥꯏ ꯄ꯭ꯔꯥꯏꯁꯁꯦ ꯕ꯭ꯔꯣ ꯁꯤ ꯂꯨꯄꯥ 1,000 ꯈꯛꯇꯪꯗ ꯑꯣꯏꯗꯣꯏꯅꯦꯕ ꯂꯨꯄꯥ 1,000 ꯈꯛꯇꯪ ꯑꯣꯏꯗꯣꯏꯕꯀꯣ ꯀꯂꯔꯁꯤ ꯀꯩꯀꯩ ꯂꯩꯒꯦ ꯀꯂꯔꯁꯦ ꯑꯁ ꯂꯣꯏ ꯇꯥꯔꯦ ꯕ꯭ꯂꯨ ꯂꯩꯔꯦ ꯕ꯭ꯔꯣ ꯕ꯭ꯂू ꯂꯩꯔꯦ ꯑꯣꯀꯦ ꯗꯥꯛ ꯕ꯭ꯂूꯅꯤꯀꯣ ꯗꯥꯛ ꯕ꯭ꯂू ꯒ꯭ꯔꯦ ꯕ꯭ꯂू ꯍꯥꯏꯇꯥꯔꯦ ꯒ꯭ꯔꯦꯏꯁ ꯈꯔ ꯆꯪꯉꯦꯀꯣ ꯃꯌꯥꯝ ꯁꯤ ꯕ꯭ꯂूꯁꯦꯀꯣ ꯑꯗꯣ ꯁꯤ ꯕ꯭ꯂू ꯂꯩꯔꯦ ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯑꯣꯂꯤቭ ꯒ꯭ꯔꯤꯟ ꯃꯆꯨꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯤꯂꯤꯇꯔꯤ ꯃꯆꯨ ꯑꯃꯁꯤꯅ ꯂꯩꯔꯦꯀꯣ ꯁꯤꯗ ꯒ꯭ꯔꯦ ꯃꯆꯨ ꯂꯩꯔꯦ ꯁꯤꯗ ꯁꯤꯁꯨ ꯐꯖꯔꯦ 1,000 ꯈꯛꯇꯅꯤꯀꯣ ꯃꯌꯥꯝ ꯁꯤꯒꯤꯁꯦ 1,000 ꯈꯛꯇꯅꯤ ꯁꯤꯒꯤꯁꯦ ꯊꯥꯝꯅꯤꯀꯣ ꯕ꯭ꯔꯣ ꯑꯩ ꯌꯥꯝ ꯊꯤ ꯊꯥꯏ ꯊꯥꯕꯗꯤ ꯂꯥꯏꯚꯇ ꯎꯠꯀꯦꯅ ꯑꯗꯨꯝ ꯄꯨꯊꯣꯛꯇꯕ ꯂꯩꯕꯅꯦ ꯂꯣꯏꯒꯤꯅ ꯊꯥꯏ ꯌꯥꯝ ꯊꯤ ꯊꯥꯏꯌꯦ ꯁꯤꯗꯤ
ꯑꯗꯣ ꯁꯤ ꯏꯪꯊꯝꯊꯥꯒꯤ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔ ꯂꯤꯠꯄ ꯌꯥꯝ ꯊꯤ ꯊꯥꯏꯀꯣ ꯃꯌꯥꯝꯗꯣ ꯐꯤꯁꯦ ꯁꯤꯁꯦ ꯃꯃꯥꯡꯒꯤ ꯈꯨꯊꯥꯁꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯥꯛꯑꯦꯕ ꯕ꯭ꯔꯣ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯥꯛꯄꯗꯨ ꯁꯤ 2500 ꯂꯩꯌꯦꯕꯀꯣ ꯍꯣꯏ ꯑꯗꯨꯗ ꯁꯤꯁꯤꯅ ꯑꯃꯨꯛ ꯃꯦꯔꯞꯅꯦꯕ ꯃꯦꯔꯞꯁꯤꯗ ꯄ꯭ꯔꯥꯏꯁ ꯈꯔ ꯇꯥꯏꯌꯦꯅ ꯑꯩꯅ ꯂꯥꯏꯠꯇꯨ ꯎꯠꯀꯦꯅ ꯉꯥꯏ ꯂꯩꯕꯅꯦꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯕ꯭ꯔꯤꯡꯀꯤꯟ ꯁ꯭ꯇꯣꯛ ꯍꯪꯕꯤꯔꯛꯏꯀꯣ ꯕ꯭ꯔꯤꯡꯀꯤꯟ ꯁ꯭ꯇꯣꯛ ꯂꯩ ꯃꯄꯥꯟꯗ ꯂꯩꯀꯣ ꯎꯠꯆꯔꯛꯀꯦ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯔꯤꯜ ꯁꯦꯛꯁꯟ ꯎꯠꯆꯔꯛꯀꯦ ꯑꯩꯈꯣꯏ ꯖꯦꯀꯦꯠꯀꯨꯝꯕꯀꯣ ꯈꯪꯒꯥꯎꯒꯨꯝꯕ ꯍꯥꯟꯅ ꯎꯠꯆꯔꯛꯈꯤꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯕ꯭ꯔꯣ ꯁꯤꯁꯨ ꯖꯦꯀꯦꯠ ꯁꯤ ꯖꯦꯀꯦꯠꯁꯤꯁꯨ ꯌꯥꯝ ꯂꯦꯝꯅ ꯁꯤꯁꯤꯅ ꯑꯗꯨꯝ ꯖꯁ ꯗꯨ ꯏꯠ ꯀꯣ ꯁꯦꯅꯤꯌꯔ ꯈꯤꯇꯪ ꯑꯣꯏꯔꯞ ꯇꯧꯕ ꯀꯥꯡꯕꯨꯅ ꯑꯗꯨꯝ ꯂꯧꯋꯦꯕ ꯕ꯭ꯔꯣ ꯁꯤꯅ ꯑꯃꯨꯛ ꯃꯅꯨꯡꯒꯤ ꯐꯔ ꯁꯨꯃꯥꯏꯅ ꯌꯥꯎꯔꯅꯤ ꯍꯣꯏ ꯑꯗꯨꯗꯨꯒ ꯆꯦꯛ ꯆꯠꯂꯅꯤ ꯁꯤꯒꯤ ꯁꯥꯏꯖꯁꯤꯅ L XL ꯗꯕꯜ XL ꯂꯥꯛꯑꯦꯕ ꯍꯣꯏ ꯍꯣꯏ Lꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯂꯤꯠꯄ ꯌꯥꯅꯤꯕ ꯁꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯕ ꯁꯤ ꯐꯖꯔꯦ ꯑꯣꯀꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣꯀꯣ ꯁꯤꯌꯔ ꯇꯧꯕꯒꯤ ꯂꯤꯃꯤꯠ ꯍꯥꯏꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯤ 3 ꯍꯥꯏꯁꯦ ꯌꯥꯝ ꯌꯥꯝꯃꯕꯅꯤꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯗꯨꯀꯥꯟ ꯑꯃꯒꯤ 3,000 ꯃꯤ ꯍꯥꯏꯗꯤ 1,000 ꯄꯤꯒꯗꯣꯏꯅꯤ ꯃꯤ ꯋꯦ ꯑꯃꯗ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯅ ꯌꯥꯝ ꯌꯥꯝꯕ ꯆꯤꯡꯉꯦ ꯃꯌꯥꯝ ꯈꯔ ꯂꯩꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯗꯨꯀꯥꯟꯁꯤꯅ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯌꯥꯝ ꯁꯤꯠꯂꯦ ꯍꯥꯏꯔ ꯀꯥꯟꯗꯨꯗ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯃꯤ 5-10ꯒ ꯇꯧꯔꯛꯀꯦꯀꯣ ꯈꯔ ꯂꯩꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩ ꯀꯩꯊꯦꯜꯒꯤ ꯄꯦꯖꯀꯁꯦ ꯐꯣꯂꯣꯋꯔꯁꯦ ꯑꯗꯨꯝ 50Kꯒ ꯌꯧꯔꯀꯥꯟꯗꯀꯣ 10K ꯌꯧꯔꯛꯄꯗ ꯇꯧꯊꯣꯔꯛꯑꯗꯤ 10K ꯌꯧꯕꯗ ꯑꯣꯀꯦ 10K ꯌꯧꯗꯧ ꯀꯌꯥꯝ ꯋꯥꯠꯂꯤ ꯍꯧꯖꯤꯛꯁꯦ ꯂꯨꯄꯥ 5Kꯒꯨꯝꯕ ꯌꯧꯔꯕ ꯌꯧꯗ꯭ꯔꯤꯕ꯭ꯔꯣ 3,700 3,700 ꯌꯧꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯀꯪꯂꯩ ꯀꯩꯊꯦꯜꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯁꯤꯌꯔ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯐꯣꯂꯣ ꯇꯧꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ 10Kꯗ ꯒꯤꯐ ꯑꯋꯦ ꯑꯆꯧꯕ ꯑꯃ ꯂꯩꯒꯗꯣꯏꯅꯤ ꯄ꯭ꯔꯥꯏꯁ ꯑꯆꯧꯕ ꯄꯤꯒꯗꯣꯏꯅꯤꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯁꯤꯒꯤ ꯖꯁ ꯗꯨ ꯏꯠ ꯀꯣ ꯅꯥꯏꯀꯤꯒꯤꯅꯦ ꯖꯦꯀꯦꯠ ꯆꯦꯛꯀ ꯆꯠꯄꯅꯦꯕꯀꯣ ꯕ꯭ꯔꯣ ꯃꯥꯒꯤ ꯃꯌꯥꯝ ꯌꯥꯎꯅꯤ ꯁꯤꯁꯨ ꯇꯦꯛꯁꯆꯔ ꯌꯥꯎꯋꯦꯀꯣ ꯁꯤꯒꯤꯁꯤꯅ ꯈꯔ ꯁꯨꯃꯥꯏꯅ ꯌꯥꯎꯋꯦ ꯑꯗꯣ ꯁꯤꯒꯤꯁꯤꯅ ꯄ꯭ꯔꯥꯏꯁ ꯀꯌꯥ ꯑꯣꯏꯕ ꯁꯤꯅ 1,000 ꯈꯤꯇꯪ ꯑꯣꯏꯕ 1,000 ꯈꯤꯇꯪ ꯑꯣꯏꯕꯀꯣ ꯑꯣꯀꯦ ꯁꯤꯁꯤꯅ 1,000 ꯈꯤꯇꯪ ꯑꯗꯣ ꯃꯥꯒꯤ ꯀꯂꯔꯁꯨ ꯁꯤ ꯒ꯭ꯔꯤꯟꯗ ꯌꯥꯎꯕ ꯑꯃ ꯂꯩꯔꯦꯅ ꯕ꯭ꯔꯣ ꯍꯣꯏ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯗꯥर्क ꯒ꯭ꯔꯦꯗ ꯌꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯕ꯭ꯂꯦꯛꯇ ꯌꯥꯎꯕ ꯑꯃꯒ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯕ꯭ꯂꯦꯛꯇ ꯑꯣꯀꯦ ꯁꯤꯅ ꯒ꯭ꯔꯤꯟꯅꯦ ꯁꯤꯅ ꯕ꯭ꯂꯦꯛ ꯀꯣ ꯕ꯭ꯂꯦꯛ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯒ꯭ꯔꯦ ꯀꯣ ꯗꯥꯔꯛ ꯒ꯭ꯔꯦꯁꯨ ꯂꯩꯔꯦ ꯁꯤꯁꯨ ꯂꯩꯔꯦ ꯁꯤ ꯌꯥꯝ ꯐꯖꯩꯌꯦ ꯋꯥꯡꯖꯤꯡ ꯕ꯭ꯔꯥꯟꯁꯨ ꯂꯩꯕ꯭ꯔꯣ ꯑꯣꯐꯔ ꯍꯥꯏꯀꯣ ꯃꯌꯥꯝ ꯂꯩꯀꯣ ꯋꯥꯡꯖꯤꯡ ꯕ꯭ꯔꯥꯟꯁꯨ ꯍꯌꯦꯡ ꯂꯥꯏꯚ ꯑꯃꯨꯛ ꯊꯥꯔꯛꯀꯦ ꯑꯗꯣ ꯋꯥꯡꯖꯤꯡ ꯕ꯭ꯔꯥꯟꯁꯤꯅ ꯍꯌꯦꯡ ꯂꯥꯏꯚ ꯊꯥꯔꯛꯀꯗꯣꯏꯅꯦ ꯑꯗꯣ ꯍꯌꯦꯡ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7ꯃꯨꯛ ꯇꯥꯔꯛꯄꯗ ꯑꯗꯥꯏꯗ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯃꯥꯟꯅꯍꯟꯗꯕꯅꯦꯕꯀꯣ ꯕ꯭ꯔꯣ ꯑꯗꯨꯝ ꯄꯣꯠ ꯈꯔ ꯍꯣꯏ ꯃꯥꯟꯅꯗꯕ ꯌꯥꯎꯋꯦ ꯄꯣꯠ ꯈꯔꯗꯤ ꯈꯦꯠꯅꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯍꯌꯦꯡꯒꯤ ꯂꯥꯏꯚ ꯂꯥꯛꯄ ꯉꯥꯏꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯪꯂꯩ ꯀꯩꯊꯦꯜ ꯀꯛꯆꯤꯡ ꯕ꯭ꯔꯥꯟꯁꯀꯤ ꯑꯣꯏꯅ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣꯀꯣ ꯑꯗꯣ ꯑꯄꯥꯝꯕ ꯄꯣꯠꯁꯤꯡ ꯌꯥꯎꯔꯒꯗꯤ ꯀꯪꯂꯩ ꯀꯩꯊꯦꯜ ꯀꯛꯆꯤꯡ ꯕ꯭ꯔꯥꯟꯁꯁꯤ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒꯤ ꯑꯄꯥꯝꯕ ꯄꯣꯠ ꯃꯌꯥꯝ ꯁꯤꯗꯩ ꯈꯣꯝꯒꯠꯄꯤꯔꯣ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯐꯔ ꯖꯦꯀꯦꯠ ꯌꯥꯝ ꯐꯖꯕꯗꯨ ꯁꯤ ꯂꯩ ꯑꯣꯐꯔ ꯖꯦꯀꯦꯠ ꯅꯣꯔꯠ ꯐꯦꯁꯀꯤꯅꯤꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯃꯃꯜꯁꯦ ꯃꯌꯥꯝ ꯇꯥꯕꯗ ꯉꯛꯀꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯆꯧꯕ ꯌꯥꯝ ꯃꯃꯥꯡ ꯌꯥꯝ ꯍꯪꯅꯈꯤꯕ ꯌꯥꯝ ꯂꯧꯅꯈꯤꯕ ꯄꯣꯠꯇꯨꯅꯕꯨ ꯁꯤ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅꯦ ꯃꯥꯒꯤ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦꯀꯣ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯂꯨꯄꯥ 2,200 ꯄꯤꯕꯗꯨꯅꯤꯀꯣ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯄꯣꯠ ꯆꯞ ꯃꯥꯟꯅꯕꯅꯦ ꯀꯩꯝ ꯈꯪꯉꯣꯏ ꯃꯌꯥꯝ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤꯀꯣ ꯂꯨꯄꯥ 2,200 ꯄꯤꯕꯗꯣ ꯆꯞ ꯃꯥꯟꯅꯩ ꯃꯥꯒꯤ ꯄꯐꯔ ꯖꯦꯀꯦꯠ ꯀꯣ ꯄꯐꯔꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝ ꯊꯤ ꯐꯔꯅꯤ ꯐꯤꯁꯤꯗꯤꯀꯣ 1,400 ꯄꯤꯕꯗꯨꯁꯨ ꯅꯠꯇꯦꯕ ꯁꯤ ꯑꯗꯣ ꯃꯌꯥꯝꯗ ꯄ꯭ꯔꯥꯏꯁ ꯑꯃ ꯍꯥꯏꯗꯣꯔꯛꯑꯣꯅꯦ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯁꯤ ꯄ꯭ꯔꯥꯏꯁꯁꯦ ꯁꯤ ꯄ꯭ꯔꯥꯏꯁꯁꯦ ꯕ꯭ꯔꯣ 1,700 ꯈꯛꯇꯪ ꯑꯣꯏꯗꯣꯏꯅꯤ 1,700 ꯑꯝꯇꯪ ꯔꯥꯎꯟ ꯂꯩꯕꯤꯔꯛꯎꯅꯦ ꯐꯖꯩꯌꯦ ꯌꯥꯝꯅ ꯁꯤꯁꯤꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯄꯐꯔ ꯖꯦꯀꯦꯠꯁꯦ ꯌꯦꯡꯉꯨꯅꯦ 1,700 ꯈꯛꯇꯅꯤꯀꯣ ꯁꯤꯁꯦ ꯌꯥꯝ ꯊꯤꯅ ꯑꯆꯧꯕ ꯑꯣꯏꯗꯣꯏꯅꯦ ꯇꯨꯄꯤ ꯌꯥꯎꯕ ꯁꯤꯁꯦ ꯌꯥꯎꯗꯕ꯭ꯔꯥ ꯌꯥꯎꯗꯦꯀꯣ ꯇꯨꯄꯤ ꯌꯥꯎꯗꯦ ꯃꯥꯒꯤꯗꯤ ꯃꯌꯥꯝ ꯇꯨꯄꯤꯗꯤ ꯌꯥꯎꯕꯅꯦꯕ ꯃꯅꯨꯡꯗ ꯁꯤꯗꯤ ꯇꯨꯄꯤꯗꯤ ꯁꯤ ꯌꯥꯎꯗꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ 1,700 ꯈꯛꯇꯪ ꯑꯣꯏꯗꯣꯏꯕꯀꯣ ꯑꯗꯨꯒ ꯌꯥꯝ ꯃꯥꯟꯕꯅꯦ ꯁꯤꯗ ꯁꯤꯁꯨ ꯄꯤꯈꯥꯎꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯤꯗ ꯑꯥꯎꯠꯗꯣꯔ ꯁ꯭ꯄꯣꯔꯠꯁꯀ ꯊꯥꯏꯁꯦ ꯌꯥꯝ ꯊꯤꯅ ꯄ꯭रीमिꯌꯝ ꯑꯣꯏꯅ ꯊꯥꯏꯀꯣ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯊꯥꯏꯗꯣ ꯁꯤ ꯂꯨꯄꯥ 1,000ꯒ ꯍꯥꯞꯄꯅꯦꯕ ꯑꯗꯨ ꯆꯞ ꯃꯥꯟꯅꯒ ꯁꯦꯝꯃꯦ ꯂꯨꯄꯥ 1,000ꯒ ꯈꯛꯇꯅꯤ ꯃꯌꯥꯝ ꯁꯤꯒꯤ ꯄꯐꯔ ꯖꯦꯀꯦꯠ ꯅꯣꯔꯠ ꯐꯦꯁꯀꯤꯁꯦ ꯌꯥꯝ ꯊꯤꯅ ꯊꯥꯕꯁꯦꯀꯣ ꯄꯤꯁ 24 ꯈꯛꯇꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯌꯥꯝꯗꯦꯀꯣ ꯑꯁꯣꯝꯗꯗꯤ ꯂꯩꯕ꯭ꯔꯣ ꯑꯁꯣꯝ ꯅꯥꯀꯟꯗ 24 ꯑꯁꯣꯝ ꯅꯥꯀꯟꯗ 24 48 ꯄꯤꯁ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯂꯩꯌꯦꯕ ꯌꯥꯔꯦ ꯑꯗꯨꯒ ꯃꯊꯪ ꯎꯠꯂꯁꯦ ꯁꯤ ꯑꯃ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯁꯤ 1,700ꯅꯤꯀꯣ ꯁꯤꯒꯤꯁꯦ ꯄꯐꯔ ꯖꯦꯀꯦꯠꯁꯦ ꯁꯤꯁꯤꯗ ꯆꯞ ꯃꯥꯟꯅꯕꯗ ꯍꯥꯐ ꯑꯃꯒ ꯂꯥꯛꯑꯦꯕꯀꯣ ꯕ꯭ꯔꯣ ꯍꯥꯐꯇꯨꯁꯨ 99 ꯁꯤꯌꯔ ꯇꯧꯕꯩ ꯈꯛꯇꯗꯤ ꯁꯦꯂꯦꯛꯁꯟ ꯇꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨ 99ꯗꯤ ꯈꯔ ꯍꯦꯟꯒꯠꯂꯁꯤ ꯍꯥꯏꯖꯕꯅꯤ ꯌꯥꯏ ꯃꯌꯥꯝ ꯍꯦꯟꯒꯠꯅꯕ ꯇꯧꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯑꯝꯇꯪ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩ ꯀꯩꯊꯦꯜꯒꯤ ꯑꯩꯈꯣꯏ ꯕ꯭ꯔꯗꯔꯁꯤꯒ ꯇꯥꯟꯅꯖꯔꯛꯈꯤꯒꯦ ꯑꯗꯨꯒ ꯍꯦꯟꯒꯠꯅꯕ ꯇꯧꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯍꯦꯟꯒꯠꯅꯕ ꯀꯣ ꯁꯤꯒꯤꯁꯤꯒ ꯑꯩꯈꯣꯏ ꯅꯣꯔꯠ ꯐꯦꯁ ꯆꯞ ꯃꯥꯟꯅꯩꯀꯣ ꯀ꯭ꯋꯥꯂꯤꯇꯤ ꯆꯞ ꯃꯥꯟꯅꯩꯀꯣ ꯃꯥꯒꯤꯁꯦ ꯁꯤꯁꯨ ꯐꯤ ꯐꯥꯎꯕ ꯆꯞ ꯃꯥꯟꯅꯩ ꯐꯤꯗꯥ ꯆꯞ ꯃꯥꯟꯅꯩ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯤꯅ ꯀꯌꯥ ꯑꯣꯏꯕꯅꯣ ꯍꯥꯐ ꯖꯦꯀꯦꯠꯁꯤꯅ 1,500 ꯑꯣꯏꯗꯣꯏꯕꯀꯣ ꯑꯣꯀꯦ ꯑꯗꯣ ꯃꯌꯥꯝ ꯌꯥꯝ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯑꯣꯐꯔ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯁꯦ 1,500 ꯈꯛꯇꯅꯤꯀோ 1,500 ꯄꯥꯝꯕꯤꯕ ꯍꯥꯐ ꯄꯥꯝꯕꯤꯕ ꯂꯩꯇ꯭ꯔꯣ ꯍꯥꯐ ꯂꯧꯕꯤꯕ ꯌꯥꯔꯦ ꯐꯨꯜ ꯄꯥꯝꯕꯤꯕ ꯂꯩꯇꯥꯔꯒꯁꯨꯀꯣ ꯐꯨꯜ ꯂꯧꯕꯤꯕ ꯌꯥꯔꯦ ꯑꯗꯨꯝ ꯌꯥꯝ ꯐꯕ ꯑꯣꯐꯔꯅꯦ ꯄꯤꯔꯤꯁꯦ ꯅꯠꯇ꯭ꯔꯅꯦ ꯁꯤꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯄꯐꯔ ꯖꯦꯀꯦꯠ ꯄꯤꯁ 12 ꯈꯛꯇꯪꯅꯤ ꯄꯤꯁ 19 ꯈꯛꯇꯪꯅꯤꯀꯣ ꯌꯥꯝꯗꯦꯀꯣ ꯋꯥꯡꯖꯤꯡꯗꯅ 24 ꯑꯃ ꯋꯥꯡꯖꯤꯡꯗꯅ 24 ꯑꯣꯏꯕꯀꯣ ꯅꯥꯀꯟꯗ 12 ꯈꯛꯇꯪ ꯑꯗꯨꯒ ꯁꯤ ꯆꯩꯅꯥꯒꯤ ꯖꯦꯀꯦꯠ ꯇꯧꯕ꯭ꯔꯣ ꯂꯥꯛꯑꯦꯀꯣ ꯁꯤꯗꯤ ꯑꯇꯣꯞꯄꯗ ꯄꯥꯛ ꯑꯃ ꯐꯪꯉꯔꯣꯏ ꯃꯃꯜꯁꯨ ꯍꯥꯟꯅꯗꯩ ꯂꯣꯏ ꯇꯥꯔꯅꯤ ꯍꯣꯏ ꯀꯂꯔꯁꯦ ꯁꯤꯗꯅ 2 ꯈꯤꯇꯪ ꯑꯣꯏꯔꯦ ꯋꯥꯡꯖꯤꯡꯗꯅ 3 ꯑꯣꯏꯔꯦ ꯑꯣꯀꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯐꯦꯁꯀꯤ ꯄꯐꯔ ꯖꯦꯀꯦꯠ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯨꯑꯦꯜ ꯀꯂꯔ ꯑꯣꯏꯕꯅꯤꯀꯣ ꯕ꯭ꯂꯦꯛ ꯀꯂꯔ
ꯀ꯭ꯔꯣꯞ ꯅꯦꯄ꯭ꯔꯤꯜ ꯀꯂꯔ ꯀꯂꯔ ꯁꯤꯅ ꯈꯤꯇꯪ ꯇꯦꯟꯇꯛ ꯆꯨꯗꯥꯕꯅꯦꯕ ꯁꯤꯅ ꯆꯩꯅꯥꯒꯤ ꯒ꯭ꯔꯣꯞ ꯐꯤꯠ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ 700 ꯀꯁꯤꯗꯁꯨ ꯊꯥꯔꯦ ꯌꯥꯝ ꯐꯖꯔꯦ ꯁꯤꯒꯤꯁꯦ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯗꯣꯏ ꯃꯥꯏꯁꯤꯅ ꯁꯤꯁꯤꯅ ꯑꯅꯤꯒ ꯆꯍꯨꯝꯗ ꯑꯣꯐꯔ ꯑꯣꯏꯗꯣꯏꯕ ꯑꯅꯤꯒ ꯆꯍꯨꯝ ꯑꯣꯏꯗꯣꯏꯕꯀꯣ ꯁꯤꯅ ꯆꯩꯅꯥꯅꯤꯀꯣ ꯕ꯭ꯔꯣ ꯑꯃꯗꯨꯅ ꯃꯦꯗꯝ ꯑꯃꯗꯨꯅ ꯃꯦꯠ ꯑꯞ ꯍꯧꯖꯤꯛꯀꯤꯗꯨꯅ ꯆꯩꯅꯥ ꯁꯤꯅ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯑꯃꯗꯨꯅ ꯃꯦꯠ ꯑꯞ ꯑꯣꯏꯗꯣꯏꯕ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯆꯩꯅꯥ ꯑꯣꯏꯗꯣꯏꯕꯀꯣ ꯑꯣꯏꯗꯣꯏꯅꯤ ꯀꯂꯔꯁꯦ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯄ꯭ꯔꯥꯏꯁꯁꯦ ꯃꯌꯥꯝ ꯑꯅꯤꯒ ꯆꯍꯨꯝ ꯑꯣꯏꯗꯣꯏꯕꯀꯣ ꯑꯅꯤ ꯆꯍꯨꯝ ꯑꯣꯏꯗꯣꯏꯅꯤ ꯁꯤꯒꯤꯁꯤꯅ ꯑꯗꯨꯒ ꯁꯤꯒꯤꯁꯤ ꯂꯩꯔꯦ ꯁꯤꯒꯤꯁꯤꯅ ꯂꯨꯄꯥ ꯁꯤ ꯆꯞ ꯃꯥꯟꯅꯩ ꯄ꯭ꯔꯥꯏꯁꯁꯦ ꯑꯅꯤꯒ ꯆꯍꯨꯝ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯨ ꯃꯆꯨꯗꯤ ꯑꯗꯨꯝ ꯐꯖꯩꯀꯣ ꯅꯦꯚꯤ ꯕ꯭ꯂꯨ ꯃꯆꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯒꯗꯣꯏꯅꯤ ꯁꯤꯁꯦ ꯌꯥꯔꯦ ꯑꯗꯣ ꯃꯊꯪꯒꯤ ꯑꯩꯈꯣꯏꯅ ꯂꯥꯛꯀꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯈꯪꯒꯥꯎꯒꯤ ꯁꯦꯛꯁꯟꯗ ꯂꯥꯛꯑꯁꯤꯀꯣ ꯂꯣꯋꯔꯁꯦ ꯕ꯭ꯔꯣ ꯂꯣꯋꯔꯁꯦ ꯖꯣꯒꯔ ꯌꯥꯏ ꯁꯤꯁꯦ ꯎꯠꯄꯤꯔꯝꯃꯣ ꯌꯥꯔꯦ ꯁꯤꯁꯨ ꯀꯥꯖꯕꯅꯦꯕ ꯌꯥꯝꯅ ꯁꯤ ꯃꯦꯝ ꯑꯩꯈꯣꯏꯒꯤ ꯏꯃꯣꯏꯅꯨ ꯂꯥꯛꯑꯀꯥꯟꯗꯁꯨꯀꯣ ꯏꯃꯣꯏꯅꯨꯒꯤ ꯑꯣꯐꯔ ꯇꯧꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯕꯥꯏ ꯕꯥꯏ ꯅꯤꯎ ꯌꯔ ꯍꯥꯏꯇꯥꯔꯦꯀꯣ ꯕꯥꯏ ꯕꯥꯏ ꯅꯤꯎ ꯌꯔꯒꯤ ꯑꯣꯐꯔ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯑꯣꯐꯔ ꯍꯥꯏꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯑꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯒꯤ ꯑꯩꯈꯣꯏ ꯕꯥꯏ ꯕꯥꯏ ꯅꯤꯎ ꯌꯔꯒꯤ ꯑꯣꯐꯔ ꯂꯩꯔꯤꯕ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯕ ꯌꯥꯔꯦ ꯅꯠꯇ꯭ꯔꯒ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯑꯣꯐꯔ ꯂꯩꯔꯤꯕ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯕ ꯌꯥꯔꯦꯀꯣ ꯄꯨꯜ ꯑꯦꯟ ꯕꯤꯌꯔ ꯑꯣꯔꯤꯖꯤꯅꯦꯜꯒꯤ ꯖꯦꯀꯦꯠꯅꯤ ꯑꯩ ꯁꯤꯗꯤ ꯌꯥꯝ ꯊꯤ ꯊꯥꯏꯌꯦ ꯃꯁꯥ ꯆꯥꯎꯈꯠꯈ꯭ꯔꯦꯀꯣ ꯁꯤꯗꯤ ꯁꯤꯒꯥꯁꯤ ꯌꯦꯡꯉꯣ ꯃꯅꯨꯡꯒꯤ ꯀꯩꯅꯣ ꯐ꯭ꯂꯤꯁ ꯑꯣꯏꯔꯦꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯐꯖꯔꯦ ꯃꯅꯨꯡꯒꯤ ꯅꯦꯠꯀꯥꯁꯦ ꯄꯣꯀꯦꯠꯇꯤ ꯆꯥꯎꯋꯦ ꯁꯤ ꯂꯩꯔꯦ ꯃꯅꯨꯡ ꯌꯥꯎꯋꯦꯀꯣ ꯑꯣꯔꯤꯖꯤꯅꯦꯜꯅꯤꯀꯣ ꯕ꯭ꯔꯣ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯀꯦ ꯑꯩꯈꯣꯏ ꯄꯨꯂꯦꯟ ꯕꯤꯌꯔꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤ ꯑꯗꯨꯝ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯣꯏ ꯌꯥꯝꯅ ꯈꯨꯠ ꯁꯥꯒꯠꯄ ꯑꯣꯏꯗꯣꯏꯕꯀꯣ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯤꯅ ꯀꯌꯥ ꯑꯣꯏꯗꯣꯏꯕ ꯃꯥꯏꯁꯤꯅ ꯄ꯭ꯔꯥꯏꯁꯁꯦ ꯑꯅꯤꯒ ꯆꯥꯝꯃꯔꯤ ꯑꯣꯏꯗꯣꯏꯕ ꯑꯅꯤꯒ ꯆꯥꯝꯃꯔꯤ ꯑꯣꯏꯗꯣꯏꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯑꯣꯐꯔꯁꯤ ꯌꯥꯝ ꯊꯤꯅ ꯊꯥꯏꯌꯦ ꯁꯤꯗꯤꯀꯣ ꯑꯗꯨꯝ ꯁꯤ ꯄꯥꯝꯕꯤꯕ ꯂꯩꯇꯥꯔꯒꯗꯤ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯄꯨꯂꯦꯟ ꯕꯤꯌꯔꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯖꯦꯀꯦꯠ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯦ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯌꯥꯝ ꯐꯗꯣꯏꯅꯦ ꯃꯥꯒꯤ ꯑꯗꯨꯝ ꯏꯁꯤꯡ ꯀꯩꯀꯥ ꯆꯨꯞꯄꯁꯨ ꯑꯗꯨꯝ ꯈꯪꯗꯧ ꯃꯥꯟꯗꯦꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯋꯥꯇꯔꯄ꯭ꯔꯨꯐꯀꯤ ꯇꯥꯏꯞꯇ ꯈꯤꯇꯪ ꯑꯗꯨꯝ ꯔꯤꯁꯇꯦꯛ ꯑꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯂꯩꯔꯦ ꯁꯤ ꯑꯗꯨꯝ ꯀꯩꯊꯦꯜ ꯋꯥꯡꯖꯤꯡ ꯕ꯭ꯔꯥꯟꯁꯇꯁꯨ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤꯀꯣ ꯁꯤ ꯋꯥꯡꯖꯤꯡꯗꯗꯤ ꯂꯩꯇꯕ꯭ꯔꯥ ꯑꯣꯀꯦ ꯀꯛꯆꯤꯡ ꯕ꯭ꯔꯥꯟꯁ ꯈꯛꯇꯅꯤꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯄꯣꯠ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯀꯛꯆꯤꯡ ꯕ꯭ꯔꯥꯟꯁꯇ ꯂꯥꯛꯄꯤꯕ ꯇꯥꯔꯦ ꯁꯤ ꯄꯣꯠꯁꯦ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯀꯣ ꯁꯨꯃꯥꯏꯅ ꯂꯩꯁꯤ ꯃꯥꯒꯤ ꯄꯨꯂꯦꯟ ꯕꯤꯌꯔꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯁꯤꯝꯕꯣꯜ ꯑꯃꯅꯤꯀꯣ ꯁꯤ ꯂꯥꯛꯏꯁꯦ ꯑꯗꯨꯒ ꯈꯨꯠ ꯃꯣꯟꯖꯥꯒꯨꯝꯕꯁꯨ ꯕ꯭ꯔꯣ ꯁꯨꯝ ꯂꯩ ꯌꯥꯏ ꯈꯨꯠ ꯃꯣꯖꯥ ꯎꯠꯄꯤꯔꯛꯑꯣ ꯈꯨꯠ ꯃꯣꯖꯥ ꯁꯨꯝꯕꯁꯤ ꯏꯪꯊꯝꯊꯥꯒꯤꯀꯣ ꯁꯨꯃꯥꯏꯅ ꯃꯅꯨꯡꯗ ꯐꯔ ꯀꯩꯀꯩ ꯌꯥꯎꯕ ꯈꯔ ꯌꯥꯎꯕꯤ ꯁꯤꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯠ ꯆꯪꯗꯧ ꯃꯥꯟꯗꯦ ꯁꯤꯒꯤꯁꯤꯗꯤꯀꯣ ꯂꯨꯄꯥ 100 ꯈꯛꯇꯅꯦ ꯃꯌꯥꯝ ꯁꯤꯒꯤꯁꯦ 100 ꯈꯛꯇ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯤꯒꯨꯝꯕꯗ ꯁꯤꯗ ꯐꯣꯟ ꯀꯩꯀꯩ ꯅꯝꯕ ꯌꯥꯕ ꯈꯨꯠ ꯃꯣꯖꯥ ꯂꯥꯏꯁꯤꯡꯁꯦꯕ ꯁꯤꯁꯨ ꯂꯨꯄꯥ 100 ꯈꯛꯇꯪ ꯑꯣꯏꯗꯣꯏꯕ ꯁꯤ ꯂꯨꯄꯥ 100 ꯑꯣꯏꯗꯣꯏꯕꯀꯣ ꯑꯣꯀꯦ ꯐꯣꯟ ꯅꯝꯕ ꯌꯥꯗꯣꯏꯅꯤꯀꯣ ꯃꯥꯒꯤꯁꯦ ꯁꯨꯃꯥꯏꯅ ꯅꯝꯕ ꯌꯥꯗꯣꯏꯅꯤ ꯃꯊꯛꯀꯤꯁꯦꯀꯣ ꯐꯣꯟ ꯅꯝꯕ ꯌꯥꯒꯗꯣꯏꯅꯤ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯏꯕꯀꯣ ꯕ꯭ꯔꯣ ꯑꯗꯨꯒ ꯁꯤꯗꯤ ꯌꯥꯝꯅ ꯉꯛꯀꯤ ꯎꯞꯅꯕ ꯑꯃ ꯂꯩꯌꯦ ꯁꯤꯁꯨ ꯂꯨꯄꯥ 100 ꯈꯛꯇꯅꯤ ꯁꯤ ꯂꯨꯄꯥ 100 ꯐꯔ ꯌꯥꯎꯏꯀꯣ ꯅꯨꯡꯁꯤꯠ ꯆꯪꯉꯣꯏꯀꯣ ꯁꯤꯁꯨ ꯃꯌꯥꯝ ꯁꯤꯗ ꯇꯨꯞꯄꯤꯒ ꯁꯤꯒ ꯄꯨꯟꯅ ꯄꯨꯟꯕ ꯑꯃꯁꯨ ꯂꯩꯀꯣ ꯕ꯭ꯔꯣ ꯑꯗꯨ ꯂꯨꯄꯥ 100 ꯈꯛꯇꯪ ꯄꯤꯕ ꯑꯗꯨꯒ ꯁꯤꯗ ꯂꯩ ꯈꯨꯠ ꯃꯣꯖꯥꯁꯦ ꯕ꯭ꯔꯣ ꯁꯤꯁꯤꯅ ꯁꯨꯝ ꯅꯣꯔꯃꯦꯜꯗꯨꯅꯦꯕꯀꯣ ꯅꯣꯔꯃꯦꯜ ꯑꯣꯀꯦ ꯁꯤꯅ ꯂꯨꯄꯥ 50 ꯈꯛꯇꯪ ꯂꯨꯄꯥ 50 ꯑꯣꯏꯗꯣꯏꯕꯀꯣ ꯑꯣꯀꯦ ꯌꯥꯔꯦ ꯇꯨꯄꯤꯒꯨꯝꯕꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯕ꯭ꯔꯣ ꯇꯨꯄꯤꯒ ꯑꯩꯈꯣꯏꯒꯤ ꯑꯣꯀꯦ ꯕꯤꯅꯤꯁ ꯍꯥꯏꯇꯥꯔꯦꯀꯣ ꯇꯨꯄꯤ ꯁꯨꯃꯥꯏꯅ ꯇꯨꯄꯤꯒ ꯄꯨꯟꯅ ꯂꯥꯛꯄ ꯁꯨꯃꯥꯏꯅ ꯉꯛꯀꯤꯗꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯄꯨꯟꯕꯗꯣ ꯕ꯭ꯔꯣ ꯑꯣ ꯁꯤꯅ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯗꯣꯏꯕ ꯁꯤꯁꯨ ꯂꯨꯄꯥ 100 ꯈꯛꯇꯪ ꯑꯣꯏꯗꯣꯏꯕ ꯂꯨꯄꯥ 100 ꯈꯛꯇꯪ ꯑꯣꯏꯗꯣꯏꯕꯀꯣ ꯁꯤꯁꯨ ꯁ꯭ꯇꯔꯦꯆꯦꯕꯜ ꯃꯌꯥꯝ ꯌꯥꯎꯕꯅꯤꯀꯣ ꯕ꯭ꯔോ ꯏꯪꯊꯝꯊꯥꯒꯤꯗꯤ ꯌꯥꯝꯅ ꯐꯕ ꯄꯣꯠ ꯑꯣꯏꯒꯗꯣꯏꯅꯤ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯑꯣꯏꯒꯗꯣꯏꯅꯤ ꯁꯤꯒꯤꯁꯦ ꯂꯨꯄꯥ 100 ꯈꯛꯇꯪ ꯂꯨꯄꯥ 100 ꯑꯣꯏꯗꯣꯏꯕ ꯑꯗꯣ ꯁꯤ ꯕꯤꯅꯤꯁ ꯃꯌꯥꯝꯁꯦ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯗꯣꯏꯕ ꯁꯤꯁꯨ ꯂꯨꯄꯥ 100 ꯈꯛꯇꯪ ꯂꯨꯄꯥ 100 ꯑꯣꯏꯗꯣꯏꯕꯀꯣ ꯑꯣꯀꯦ ꯂꯩꯒꯤꯁꯤ ꯂꯨꯄꯥ 100 ꯈꯛꯇꯪ ꯑꯗꯨ ꯈꯣꯡꯕ ꯂꯥꯛꯀꯦ ꯂꯩꯁꯤ ꯂꯨꯄꯥ 100 ꯑꯣꯏ ꯈꯣꯡꯕꯅ ꯃꯃꯜ MRPꯗꯩ ꯈꯔ MRPꯗ ꯂꯥꯛꯀꯗ MRPꯗꯩ ꯈꯤꯇꯪ ꯇꯥꯔ ꯂꯥꯛꯀꯗꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯂꯨꯄꯥ 100 ꯉꯥꯛꯇꯅꯤꯀꯣ ꯀꯂꯔ ꯅꯨꯄꯤꯒꯤ ꯃꯆꯨ ꯉꯥꯛꯇ ꯑꯌꯥꯝꯕ ꯃꯥꯜꯂꯦ ꯁꯤ ꯂꯩꯁꯦꯀꯣ ꯑꯅꯧꯕ ꯂꯥꯛꯑꯅꯤ ꯕ꯭ꯔꯣ ꯌꯨꯅꯤꯁꯦꯛꯁ ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤ ꯈꯤꯇꯪ ꯉꯥꯏꯔꯦꯕ ꯍꯣꯏ ꯑꯗꯨꯒ ꯏꯅꯔ ꯒꯥꯔꯃꯦꯟꯠꯁ ꯂꯩꯀꯣ ꯀꯦꯜꯚꯤꯟ ꯀ꯭ꯂꯦꯟꯒꯨꯝꯕ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯝꯒꯨꯝꯕ ꯃꯌꯥꯝ ꯂꯩ ꯁꯤꯒꯤ ꯑꯍꯥꯟꯕꯒꯤ ꯄ꯭ꯔꯥꯏꯁꯁꯤꯅ ꯀꯌꯥ ꯑꯣꯏꯒꯦ ꯁꯤꯒꯤ 500ꯒꯤ ꯑꯅꯤ ꯑꯣꯏꯗꯣꯏꯕ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯒꯤ ꯁꯤꯗ ꯂꯩ ꯑꯅꯤꯁꯤꯅ 250ꯒꯤ ꯑꯅꯤ 250ꯒꯤ ꯑꯅꯤ ꯑꯣꯏꯗꯣꯏꯕꯀꯣ ꯑꯣꯀꯦ ꯌꯥꯏ ꯁꯤꯗꯀꯣ ꯕ꯭ꯔꯣ ꯀꯩꯅꯣ ꯑꯃ ꯂꯥꯛꯑꯦꯕ ꯃꯅꯤ ꯕꯦꯒ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯆꯩꯅꯥꯒꯤ ꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯁꯤꯗꯤ ꯄꯤꯁ ꯌꯥꯝ ꯂꯩꯇ꯭ꯔꯦ ꯄꯤꯁ ꯌꯥꯝꯅꯁꯨ ꯐꯪꯗꯕ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯗꯤꯀꯤꯁꯀꯤꯒꯨꯝꯕꯁꯦꯀꯣ ꯊ꯭ꯔꯤꯐꯣꯜ ꯑꯣꯏꯗꯣꯏꯅꯤꯀꯣ ꯊ꯭ꯔꯤꯐꯣꯜ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨ ꯆꯦꯟ ꯁꯨꯃꯥꯏꯅ ꯆꯦꯟ ꯀꯩꯀꯩ ꯌꯥꯎꯔꯛꯀꯅꯤꯀꯣ ꯑꯣꯀꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯗꯣꯀꯨꯃꯦꯟꯁꯤꯡ ꯍꯥꯞꯄꯁꯨ ꯌꯥꯗꯣꯏꯅꯤ ꯁꯤꯗ ꯁꯤꯁꯨ ꯂꯩꯔꯦ ꯐꯖꯕ ꯌꯥꯝ ꯂꯥꯛꯑꯦꯕ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯁꯤꯁꯨ ꯐꯖꯩ ꯕꯦꯟꯁꯀꯤꯁꯦꯀꯣ ꯁꯤ ꯂꯨꯄꯥ 100 ꯑꯣꯏꯗꯣꯏꯔꯥ ꯅꯠꯇꯦ ꯕ꯭ꯔꯣ 600 ꯑꯣꯏꯗꯣꯏꯕ 600 ꯑꯣꯏꯗꯣꯏꯕ ꯂꯨꯄꯥ 700 ꯑꯣꯏꯗꯣꯏꯕꯀꯣ ꯁꯨꯃꯥꯏꯅ ꯕꯦꯟꯁꯀꯤ ꯁꯨꯃꯥꯏꯅ ꯑꯣꯀꯦ ꯂꯨꯄꯥ 700 ꯑꯣꯏꯗꯣꯏꯕ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯍꯧꯖꯤꯛ ꯊꯣꯡ ꯍꯥꯡꯉꯤꯕꯣ ꯍꯥꯏꯌꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯏꯐ ꯊꯥꯔꯤꯀꯥꯟꯗ ꯂꯥꯛꯑꯒꯗꯤ ꯑꯗꯨꯝ ꯄꯤꯀꯣ ꯄꯣꯠ ꯄꯤꯀꯣ ꯑꯗꯨꯒ ꯂꯥꯏꯐ ꯊꯥ ꯂꯣꯏꯔꯀꯥꯟꯗ ꯂꯥꯛꯑꯗꯤ ꯄꯣꯠ ꯌꯣꯜꯂꯔꯣꯏ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯂꯣꯋꯔꯁꯤꯡꯁꯦ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯀꯌꯥꯗꯩ ꯍꯧꯒꯦ ꯂꯣꯋꯔꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯄ꯭ꯂꯦꯟꯗ ꯁꯨꯃꯥꯏꯅ ꯑꯣꯏꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯄꯣꯀꯦꯠ ꯌꯥꯎꯕꯁꯨ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯍꯥꯟꯅ 500ꯒꯤ ꯃꯈꯥ 500ꯗ ꯄꯨꯂꯞ ꯌꯣꯜꯂꯝꯕꯁꯤꯡꯗꯨꯅꯦꯕꯀꯣ ꯕ꯭ꯔꯣ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯑꯃ ꯂꯧ ꯇꯥꯔꯒꯗꯤ 450 ꯑꯣꯏꯔꯅꯤꯕꯀꯣ ꯑꯃ ꯂꯧ ꯇꯥꯔꯒꯗꯤ 450 ꯑꯣꯏꯗꯣꯏꯕꯀꯣ ꯑꯗꯨꯒ ꯑꯅꯤ ꯂꯧ ꯇꯥꯔꯒ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯂꯧꯕꯤ ꯇꯥꯔꯒꯗꯤ 400 400 ꯂꯣꯋꯔꯒꯤ ꯑꯣꯏꯅ ꯑꯣꯐꯔꯁꯦ ꯍꯟꯗꯛꯀꯤ ꯑꯣꯀꯦ ꯁꯤꯡꯒꯜ ꯄꯤꯁ ꯂꯧꯕꯤꯒꯦ ꯍꯥꯏꯔꯒꯗꯤ 450 ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯑꯣꯐꯔ ꯑꯣꯏꯅ ꯀꯣ ꯕꯥꯏ ꯕꯥꯏ ꯅꯤꯕꯔꯒꯤ ꯑꯣꯐꯔ ꯑꯣꯏꯅ ꯉꯁꯤꯗꯒꯤ ꯍꯧꯗꯣꯏꯅꯦ ꯁꯤꯁꯦ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯅꯨꯡꯗꯥꯡꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯑꯌꯨꯛꯇꯒꯤ ꯑꯗꯨꯝ ꯍꯌꯦꯡ ꯑꯌꯨꯛꯇꯒꯤ ꯂꯩꯕꯤꯕ ꯂꯥꯛꯄ ꯌꯥꯔꯅꯤꯀꯣ ꯁꯤꯡꯒꯜ ꯄꯤꯁꯇꯩꯗ 450 ꯑꯣꯏꯗꯣꯏꯕ ꯗꯕꯜ ꯄꯤꯁ ꯂꯧꯒꯦ ꯍꯥꯏꯔꯒꯅ 400 ꯑꯣꯏꯗꯣꯏꯕꯀꯣ ꯀꯂꯔꯗꯤ ꯌꯥꯝ ꯁꯨꯅꯕ ꯂꯩꯔꯦ ꯑꯗꯨꯒ ꯖꯤꯟꯁꯁꯨ ꯂꯩꯀꯣ ꯖꯤꯟꯁꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ
color makhan leire chumnagi denim leire real ngatane ba ko bro man le bi okay maton arawi se ko the keys le jing je ipuna hana ama piramba ama cham piramba ama chani piramba jing do punna 800 to lambo offer lupa chani pan da ko is device ki sum am yauri me atang tang am yauri ko aduga somda su leire Corduroy gumba ko Corduroy gumba aduga akhoi sisu leire aduga chani pan da pulap chani pan da aduga si akhoi linen pen leise linen pen leise sisu dum lupa kya wajuna sidi linen pen ya de bro khong na bido kan da lupa chahum da bitho ga chahum da ga bitho hana lupa chate ka yol ni na tra ne ada si lupa chahum da me linen pen pa ma da ga di ko lupa chahum ka tani ko aduga si akhoi Corduroy gumba jeans gumba ko pedal jeans gumba color ya mani ko bro yame gray machu black machu ko adum dark black si jam phasai mem si ko adum akhoi gi regular akhoi gi loose fit oidune duga mathang gisina sigi akhoi gi karhat ki jacket se kanam haidani si maming ja jacket ne bro si jacket jacket si je sina 1500 ke bro si okay Shem Thomas ki la bro mai manung da far okay si lai re si su kya oide mai price ama changwa bro ama changwa oide ko color se black lai re brown lai re white lai re ko aduga brown dum oide si lai dum magi size ti kya de howe size se bro S de howe S M L XL bo du si Detroit jacket am lai si Detroit jacket si bro to ma'am price phang da bi da hai price phang ba hai se ma'am khoi pau phawi gi bro pau phawra ga di dum price piram dong ma le price ada amdang akhoi gi sigi numbers da ne hujiki live thari inbox da ne amdang message thadam meram mo song in number do akhoi nang pau phawjara ke karam kan da phau gi da har kam te yeng jage ko ma'am si lai re sigi na khoi gi keno gi karhat ki Detroit jacket ko si lai re si su am phasai si di bro to ba phang aro si jina mu hadi color ani kadang lai bo man black maga light brown ga magi price na kya wada 2700 wada ko yare si da lai ba si track shoot ne ko bro si Puma gi na hi track shoot si da si jina lupa lising chom do offer lai do lupa lising chom do offer do ko okay shoot ni ko shoot oide ne bro sona kan da lai jina ama changwa gi du ne ko bro ama changwa gi je hayeng da gi di bro si ama ga chami khitang oi ni bro ama chamri okay ngasi phog gi ni lupa lising changwa oi ne ba sa ne hayeng da ama chamri hayeng da ama chamri oi ni si di yam tha ba ne ko bro ama chamri gi jina do si da haynek lai re si da haynek lupa kya chahum haynek 500 gi China gi du ne bro okay India gi du na 250 ga 300 gi okay sina 500 oi de ko 500 oi de okay do bro si da lai ba si all manufacturing gi je si hab zipper ji si ju da si da man lai ba brand myam ko Dickies Brooklyn Nike lai myam je si khoi hana 600 ki 700 ga lamba jing punna 500 to pa chonga da ko okay ado si mathak ta khoi gi premium hoodies lai se premium hoodies lai jing si number 1200 ki nga to oi ne bro 1200 Nike Dior lai re ko Adidas lai re smaina color ani oi se ko aduga hoodies ki wala di me pick thal lai re sin retro print ko sigum jina 1000 ado masa gi price dum thela ga thamjara bani ko bro yare mathak ki sina kya oda Adidas ki sina Adidas si bro amaga chani oram de ma amaga chani oda ko si sina ai quality kitang khena bai ko bro price kitang khena bani aduga sum sigi kana se bro Corduroy shirt se bro akhoi hana 7 smaina 700 yon ba adagi 600 yon ba yarong ni ko si pula uj 5 700 lo lei ko bro tula 500 lo offer lai re ko bro okay 500 ta ko okay sigi akhoi si su order dum lupa si na jeans jacket ne ko bro jeans jacket si 900 ta offer lai bo de bro 900 offer lai bo ko ma'am blazer yawi ko blazer uchara ke blazer yaw da bra okay ma'am blazer se akhoi gi wangjing brand se than lai ko ana wangjing brand se lak pi ro wangjing brand ta akhoi blazer sing ko machu makhan size lo na bu sunaba lai aduga sigi akhoi gi Columbia gi sigi tracksuit oi do ne bro wa yawi bo ko bro Columbia gi sigi suit se si na 1200 oi da ko okay katang gi ni ko aduga si lai Adidas ki 1600 oi da si sina tracksuit oi do ne ba shoot ngata ni ko yamba si su lai re nakang gi hoodies sina magi price 1200 oi da ko aduga sigi khoi gi sigi varsity jacket se varsity jacket je bro masi price phone tha do ra gi masi khoi hana lupa singam changwa lai ni si engon da po yam kan chat po de po chu yam lai tre ko si lupa lising ko tang tha do lising ko tang da ai smell hana lising changwa yo lamani ko si se China quality oi do ne si se free jam tim phai ko mang ga la ga pa machu se dum black da smaina nakan da white oi lai ko aduga smaina makhan lai simi 16 na mamang da live thabirak ko 7 ki pot laser re wangsing dagi hai thank you da biro na thank you aduga ma'am live ing bagi thank you ko aduga khoi live ing aga khoi pot lai ba chapi bai su dum thank you hai jari aduga sai da bro hadi gift bi ho de ha do hadi price phang ho de do am thin ngai ja de ba hadi khoi du pau phau bi re kana to to ra ne khoi de lak pa kai du lem ba kan to je ko bro adom tang ai contact number khoi gi sigi khoi gi Singapore 60 inbox ai tare ko amtang pau khobira mo amtang si winner oi re haina ko harak pa ko akhona dum contact lo jai ba
ꯑꯗꯨꯒ ꯂꯥꯛꯇꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯂꯥꯛꯇꯕꯁꯨ ꯌꯥꯎꯋꯦꯕ ꯅꯠꯇ꯭ꯔꯥ ꯀꯣꯜ ꯇꯧꯔꯒ ꯂꯥꯛꯇꯕꯁꯨ ꯌꯥꯎꯋꯦ ꯅꯠꯇ꯭ꯔꯅꯦ ꯑꯗꯩ ꯀꯣꯜ ꯄꯥꯏꯕꯤꯔꯛꯇꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯝ ꯑꯅꯤ ꯑꯍꯨꯝꯂꯛꯇꯤ ꯑꯗꯨꯝ ꯀꯣꯜ ꯀꯝꯄꯜꯁꯔꯤ ꯇꯧꯖꯩꯑꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯅꯝꯕꯒꯩꯗꯤ ꯂꯣꯏꯅ ꯄꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯣꯏꯕꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯍꯣꯏ ꯑꯗꯨꯒ ꯃꯌꯥꯝ ꯑꯝꯇꯪ ꯌꯦꯡꯖꯒꯦ ꯆꯦꯛ ꯇꯧꯖꯒꯦꯀꯣ ꯑꯗꯨꯒ 1700 ꯖꯦꯀꯦꯠꯇꯣ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯉꯥꯛꯇꯪ ꯂꯩꯔ ꯇꯧꯖꯔꯛꯀꯦꯀꯣ ꯕ꯭ꯔꯗꯔ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯇꯦꯠ ꯄꯣꯂꯣꯁꯦ ꯅꯤꯇꯦꯠ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯦꯇꯔ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯨ ꯐꯖꯕꯅꯤ ꯖꯝꯄꯔ ꯍꯥꯏꯗꯣꯏꯅꯦ ꯁꯤꯒꯤꯁꯤꯁꯨ ꯂꯩꯔꯦ ꯁꯤ ꯂꯨꯄꯥ 800 ꯈꯛꯇꯪ ꯂꯨꯄꯥ 2,900 ꯈꯛꯇꯪ ꯑꯣꯏꯗꯣꯏꯕꯀꯣ ꯁꯤꯁꯦ ꯃꯥꯏ ꯀꯂꯔꯁꯨ ꯂꯣꯏꯅ ꯐꯖꯕꯅꯦꯕ ꯁꯤ ꯋꯥꯡꯖꯤꯡꯗꯗꯤ ꯂꯩꯇ꯭ꯔꯦ ꯁꯤ ꯀꯛꯆꯤꯡ ꯈꯛꯇꯪ ꯉꯥꯏꯗꯣꯏꯅꯦꯕ ꯀꯛꯆꯤꯡ ꯈꯛꯇꯪ ꯉꯥꯏꯗꯣꯏꯕꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯗ ꯃꯊꯛꯇ ꯖꯤꯞꯄꯔ ꯂꯩꯁꯦ ꯁꯤꯁꯤꯅ ꯀꯌꯥ ꯑꯣꯏꯗꯣꯏꯕ 1,200 ꯑꯣꯏꯗꯣꯏꯕꯀꯣ ꯐꯖꯩ ꯁꯤꯁꯨ ꯌꯥꯝꯅꯀꯣ ꯌꯥꯝ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯦ ꯁꯤꯁꯨ ꯍꯣꯏ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤ 500 ꯑꯣꯐꯔꯅꯤꯀꯣ ꯀꯣꯗ꯭ꯔꯣꯏ ꯁꯥꯔꯠꯁꯤꯡ ꯀꯣꯗ꯭ꯔꯣꯏ ꯁꯥꯔꯠꯁꯤꯡꯁꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏ ꯁꯦꯠ ꯂꯩꯔꯦꯀꯣ ꯁꯤ 1,200ꯒꯤ ꯁꯦꯠ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯕ꯭ꯔꯣ ꯁꯤꯒꯤ ꯃꯃꯥꯡ ꯌꯥꯝ ꯄꯥꯝꯅꯈꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯄ꯭ꯔꯤꯟꯠꯀꯤ ꯁꯤ ꯁ꯭ꯋꯦꯇꯔꯁꯦ ꯁꯤ ꯃꯣꯠ ꯂꯥꯎꯕꯤꯗꯨꯅꯦꯕꯀꯣ ꯕ꯭ꯔꯣ ꯁꯤ ꯑꯗꯨꯝ ꯔꯤꯁꯇꯣꯛ ꯇꯧꯔꯦꯀꯣ ꯕ꯭ꯔോ ꯑꯩꯈꯣꯏꯒꯤ ꯆꯩꯅꯥꯒꯤ क्वालिटी ꯑꯣꯏꯗꯧ ꯃꯥꯜꯂꯦꯀꯣ ꯁꯤꯁꯦ ꯆꯩꯅꯥꯒꯤꯅꯤꯀꯣ ꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯂꯨꯄꯥ 1,100 ꯊꯥꯕꯗꯣ ꯕ꯭ꯔꯣ ꯍꯧꯖꯤꯛ ꯂꯨꯄꯥ 1,100 ꯈꯛꯇꯪꯗ ꯑꯣꯐꯔ ꯑꯣꯏꯔꯦ 1,100ꯗꯀꯣ ꯑꯣꯀꯦ ꯗꯤꯁꯀꯥꯎꯟ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯗꯤꯁꯀꯥꯎꯟ ꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯖꯥꯔꯥꯒꯤ ꯆꯞ ꯃꯥꯟꯅꯕ ꯁꯤꯗ ꯁꯨꯝ ꯂꯩꯗꯨꯀꯣ ꯁꯤꯁꯨ ꯑꯃꯒ ꯆꯥꯝꯃ ꯑꯣꯏꯗꯕꯀꯣ ꯑꯣꯀꯦ 1,100 ꯄꯤꯔꯝꯕ ꯄꯣꯠꯅꯤ ꯃꯌꯥꯝ 1,100 ꯄꯤꯔꯝꯕꯁꯤꯡꯁꯨ ꯄꯨꯟꯅ 1,100 ꯑꯣꯏꯔꯅꯤ 1,100 ꯑꯣꯏꯗꯣꯏꯕ ꯑꯗꯣ ꯁꯤꯒꯤ ꯑꯦꯗꯤꯗꯥꯁꯀꯤ ꯁꯨꯃꯥꯏꯅ ꯁ꯭ꯋꯦꯠ ꯁꯥꯔꯠꯁꯦꯀꯣ ꯁꯤ ꯂꯨꯄꯥ 600 ꯈꯛꯇꯅꯦꯕ ꯂꯨꯄꯥ 700 ꯁꯤꯁꯨ ꯑꯗꯨꯒ ꯃꯊꯛꯇ ꯖꯤ ꯁ꯭ꯇꯥꯔꯒꯤ ꯖꯦꯀꯦꯠ ꯌꯥꯝ ꯄ꯭रीमियम ꯑꯣꯏꯕ ꯖꯦꯀꯦꯠꯁꯦ ꯁꯤꯅ ꯀꯌꯥ ꯑꯣꯏꯒꯦ ꯀꯩꯅꯣꯒ ꯌꯥꯎꯕꯗꯨꯅꯦꯕ꯭ꯔꯣ ꯁꯤꯁꯦ 1,500 ꯀꯤꯗꯣꯕ꯭ꯔꯣ 1,500 ꯄꯤꯁ ꯌꯥꯝ ꯂꯩꯇ꯭ꯔꯦꯀꯣ ꯕ꯭ꯔꯣ ꯄꯤꯁ 19 ꯉꯥꯏꯔꯝꯕꯅꯤ 19 ꯀꯣ 5-6 ꯌꯥꯜꯂꯦ ꯑꯣꯀꯦ ꯑꯗꯣ ꯁꯥꯏꯖꯇꯤ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤꯀꯣ ꯈꯔ ꯑꯗꯨꯝ ꯀꯣ ꯑꯗꯨꯕꯨ ꯁꯤꯗ ꯉꯁꯥꯏꯒꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯄꯥꯝꯕ ꯌꯥꯎꯗ꯭ꯔꯒ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯕ꯭ꯔꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯋꯔꯁꯤꯡꯗꯣ ꯍꯣꯏ ꯂꯣꯋꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯀꯇꯟꯒꯤ ꯑꯣꯏꯕ ꯂꯣꯋꯔꯁꯤꯡꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯦꯃꯣꯒꯤ ꯑꯗꯨꯝ 6 ꯄꯣꯀꯦꯠ ꯄꯥꯟꯕ ꯑꯗꯨꯝ ꯌꯥꯎꯔꯤꯀꯣ ꯃꯥꯒꯤꯁꯦ ꯀꯂꯔ ꯃꯈꯜ ꯂꯣꯏ ꯌꯥꯎꯔꯦ ꯁꯤꯁꯤꯡꯁꯦ ꯑꯃ ꯂꯧꯔꯒꯗꯤ 450 ꯑꯅꯤ ꯂꯧꯔꯒꯗꯤ 400 ꯍꯥꯏꯕꯗꯣ ꯕ꯭ꯔꯣ ꯑꯣꯀꯦ ꯁꯤ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯕ꯭ꯔꯥꯎꯟ ꯃꯆꯨꯒꯁꯨ ꯂꯩ ꯁꯤ ꯌꯥꯝ ꯐꯖꯩ ꯁꯤꯁꯨ ꯄ꯭रीमियम ꯑꯣꯏꯀꯣ ꯄꯣꯀꯦꯠꯀꯁꯤ ꯌꯥꯎꯕ ꯌꯥꯎꯗꯕ ꯁꯤꯁꯨ ꯂꯩꯔꯦ ꯌꯥꯝ ꯐꯖꯩ ꯁꯤꯁꯨ ꯑꯗꯨꯝ ꯑꯄꯥꯝꯕ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯍꯨꯗꯤꯁ ꯁꯦꯛꯁꯟ ꯀꯣ ꯍꯨꯗꯤꯁꯀꯤꯁꯨ ꯂꯩꯔꯦ ꯁꯤꯁꯤꯅ ꯀꯌꯥ ꯑꯣꯏꯕ ꯍꯨꯗꯤꯁꯁꯦ ꯕ꯭ꯔꯣ ꯑꯗꯨꯝ ꯂꯨꯄꯥ 500 ꯈꯛꯇꯪ ꯑꯣꯏꯗꯣꯏꯅꯦ ꯂꯨꯄꯥ 500 ꯈꯛꯇꯪ ꯑꯣꯏꯗꯣꯏꯕꯀꯣ ꯍꯨꯗꯤꯁꯁꯦ ꯑꯗꯣ ꯑꯍꯨꯝꯒꯨꯝꯕꯒ ꯂꯧꯕꯤ ꯇꯥꯔꯗꯤ ꯕ꯭ꯔꯣ ꯂꯨꯄꯥ 100ꯒꯨꯝꯕ ꯇꯥꯕ ꯉꯝꯅꯤꯀꯣ ꯑꯣꯀꯦ ꯑꯍꯨꯝꯒ ꯂꯧ ꯇꯥꯔꯒꯗꯤꯀꯣ ꯑꯅꯤꯗꯕꯛ ꯇꯥꯕꯗ ꯑꯩꯈꯣꯏ ꯀꯩꯝ ꯀꯥꯟꯅꯗꯦꯕ ꯇꯣꯡꯗꯦꯕ ꯅꯠꯇ꯭ꯔꯥ ꯂꯨꯄꯥ 10 ꯈꯛ ꯇꯣꯡꯕꯗꯨꯗ ꯇꯣꯡꯕ ꯆꯤꯡꯗꯦ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯑꯍꯨꯝꯒꯨꯝꯕꯒ ꯂꯧ ꯇꯥꯔꯗꯤ ꯑꯗꯨꯝ ꯂꯨꯄꯥ 50 ꯂꯨꯄꯥ 50 ꯌꯦꯡꯕ ꯌꯥꯏꯕꯀꯣ ꯁꯤꯗꯁꯨ ꯂꯩꯔꯦ ꯐꯅꯌꯥꯝ ꯑꯃ ꯍꯨꯗꯤꯁꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯔꯦꯡ ꯁꯥꯟꯅ ꯂꯩꯔꯦꯀꯣ ꯃꯊꯛꯇꯁꯨ ꯂꯩꯀꯣ ꯍꯨꯗꯤꯁꯇꯤ ꯑꯗꯨꯒ ꯁꯤꯗ ꯁ꯭ꯋꯦꯠ ꯁꯥꯔꯠ ꯀꯣ ꯁ꯭ꯋꯦꯠ ꯁꯥꯔꯠ ꯂꯩꯔꯦꯕ ꯁ꯭ꯋꯦꯠ ꯁꯥꯔꯠꯁꯦ ꯁ꯭ꯋꯦꯠ ꯁꯥꯔꯠꯀꯤꯁꯨ ꯕ꯭ꯔꯣ ꯑꯣꯐꯔ ꯆꯥꯎꯅ ꯇꯧꯗꯣꯏꯅꯤꯀꯣ ꯉꯁꯤꯁꯦ ꯍꯥꯏꯗꯤ ꯁꯤꯁꯨ ꯂꯩꯔꯦ ꯁ꯭ꯋꯦꯠ ꯁꯥꯔꯠꯁꯦ ꯑꯃ ꯂꯧꯕꯤ ꯇꯥꯔꯒꯗꯤ 450ꯗ ꯑꯣꯐꯔ ꯑꯣꯏꯔꯅꯤ ꯁꯤ ꯀꯩꯅꯣ ꯉꯥꯛꯇꯅꯤꯀꯣ ꯕ꯭ꯔꯣ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯁꯔꯄ꯭ꯂꯁ ꯑꯣꯔꯤꯖꯤꯅꯦꯜ ꯉꯥꯛꯇꯅꯤꯀꯣ ꯑꯃ ꯂꯧꯕꯤ ꯇꯥꯔꯒꯗꯤ ꯌꯥꯔꯦ ꯑꯃ ꯂꯧꯕꯤ ꯇꯥꯔꯒꯗꯤ ꯁꯤ 450 ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯑꯅꯤꯗꯒꯤ ꯍꯦꯟꯕ ꯂꯧꯕꯤ ꯇꯥꯔꯒꯗꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯕ 400 ꯑꯣꯏꯗꯣꯏꯕꯀꯣ ꯑꯣꯀꯦ ꯑꯃꯈꯛ ꯂꯧꯕꯤ ꯇꯥꯔꯒꯗꯤ 450 ꯀꯣ ꯑꯗꯨꯒ ꯑꯅꯤ ꯂꯧꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 100 ꯑꯣꯏꯗꯣꯏꯕꯀꯣ ꯄꯤꯁ ꯃꯈꯜ ꯌꯥꯝ ꯂꯩꯌꯦ ꯅꯤꯇꯦꯠ ꯑꯣꯏꯕꯁꯨ ꯌꯥꯎꯔꯤꯀꯣ ꯃꯌꯥꯝ ꯁ꯭ꯋꯥꯏꯗꯁꯨ ꯅꯤꯇꯦꯠ ꯑꯣꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯌꯥꯝ ꯐꯖꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯨ ꯑꯗꯨꯝ ꯂꯩ ꯋꯥꯏꯠꯀꯁꯤ ꯑꯗꯨꯝ ꯐꯖꯔꯝꯗꯧ ꯃꯥꯜꯂꯤꯀꯣ ꯁꯤꯒꯁꯤ ꯑꯗꯨꯝ ꯌꯥꯝ ꯊꯤ ꯐꯖꯩ ꯁꯤꯁꯤꯗꯤ ꯃꯁꯥ ꯄꯥꯏꯕꯤꯌꯨꯅꯦ ꯃꯁꯥꯁꯦ ꯌꯥꯝ ꯊꯤ ꯅꯥꯜꯂꯤꯀꯣ ꯃꯌꯥꯝꯁꯦ ꯑꯩꯁꯤꯅꯦ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯣꯊꯦꯟꯇꯤꯛ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯁꯔꯄ꯭ꯂꯁ ꯍꯥꯏꯖꯕ ꯋꯥꯅꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯤ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯉꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯁꯤꯒꯤꯁꯦꯀꯣ ꯁ꯭ꯋꯥꯏꯗꯁꯨ ꯒ꯭ꯔꯤꯟ ꯃꯆꯨꯒ ꯌꯥꯝ ꯂꯩꯔꯤꯀꯣ ꯃꯊꯛꯇꯁꯨ ꯂꯩꯌꯦꯕꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯑꯗꯨꯝ ꯁꯤꯗꯁꯨ ꯑꯗꯨꯝ ꯐꯅꯌꯥꯝ ꯐꯖꯕ ꯑꯗꯨꯃꯥꯏꯅ ꯇꯥꯏꯒ ꯌꯥꯎꯔꯤꯁꯤꯀꯣ ꯁꯤꯁꯨ ꯂꯩ ꯑꯗꯣ ꯃꯊꯛ ꯀꯥꯃꯤꯟꯅꯔꯁꯤꯅꯦ ꯃꯊꯛꯇ ꯌꯦꯡꯉꯨꯔꯁꯤꯀꯣ ꯑꯗꯣ ꯃꯈꯥꯒꯤ ꯈꯣꯡꯎꯞꯁꯤꯗꯤ ꯍꯣꯔꯦꯟ ꯌꯦꯡꯉꯁꯤ ꯌꯥꯕ꯭ꯔꯥ ꯀꯩ ꯌꯦꯡꯗ ꯋꯥꯠꯂꯤ ꯌꯥꯔꯕ ꯈꯣꯡꯎꯞꯁꯦ ꯕ꯭ꯔꯣ ꯍꯥꯏꯗꯤ ꯅꯍꯥꯟꯗꯩ ꯑꯗꯨꯝ ꯕꯟ ꯅꯨꯡ ꯇꯧꯔ ꯂꯩꯕ ꯈꯣꯡꯎꯞꯁꯦ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯦꯕ ꯑꯗꯣ ꯍꯟꯗꯛꯀꯤ ꯂꯥꯁ ꯋꯤꯛ ꯇꯥꯗꯣꯏ ꯃꯥꯜꯂꯦꯕ ꯕ꯭ꯔꯣ ꯈꯣꯡꯎꯞꯁꯦ ꯈꯣꯡꯎꯞ ꯆꯥꯎꯅ ꯂꯥꯁ ꯋꯤꯛ ꯍꯥꯏꯗꯤ ꯗꯤꯁꯦꯝꯕꯔ ꯂꯥꯁ ꯋꯤꯛ ꯀꯣ ꯍꯧꯖꯤꯛ ꯉꯁꯤ ꯗꯦꯠ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯗꯦꯠ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯉꯁꯤ ꯗꯦꯠ 19 ꯀꯣ 19 ꯑꯗꯨ ꯇꯥꯔꯒꯗꯤ 28 ꯑꯗꯨꯋꯥꯏ ꯂꯥꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯣꯀꯦ ꯌꯥꯏ ꯃꯊꯛ ꯀꯥꯜꯂꯁꯦ ꯑꯃꯨꯛ ꯃꯌꯥꯝ ꯄꯣꯠꯇꯤ ꯄꯩꯔꯒ ꯂꯩꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯄꯩꯔꯒ ꯃꯌꯥꯝ ꯂꯩꯔꯤ ꯒꯣꯗꯥꯎꯟꯁꯨ ꯃꯌꯥꯝ ꯃꯅꯨꯡꯗ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯑꯗꯨꯅ ꯂꯥꯛꯄꯤꯔꯣ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯄꯣꯠꯁꯤꯡ ꯈꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯀꯪꯂꯩ ꯀꯩꯊꯦꯜ ꯋꯥꯡꯖꯤꯡ ꯀꯛꯆꯤꯡ ꯕ꯭ꯔꯥꯟꯁꯀꯤ ꯃꯊꯛ ꯀꯥꯈꯠꯆꯔꯛꯀꯦ ꯃꯊꯛꯇ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯃꯊꯛ ꯀꯥꯃꯤꯟꯅꯔꯁꯤꯀꯣ ꯀꯩꯗ ꯍꯥꯟꯅꯨꯁꯤꯒꯦ ꯁꯨꯝꯕ ꯕ꯭ꯔꯣ ꯁꯤ ꯉꯁꯥꯏꯒꯤ ꯑꯃꯒ 100 ꯄꯤꯈꯤꯕ ꯄꯣꯠꯇꯨꯅꯦ ꯑꯃꯒ 100 ꯀꯣ ꯑꯣꯀꯦ ꯁꯤꯗꯁꯨ ꯂꯩꯔꯤꯀꯣ ꯕ꯭ꯔꯣ ꯃꯈꯥꯗꯁꯨ ꯆꯣꯠꯇꯕꯤꯒꯁꯨ ꯂꯩꯔꯤꯀꯣ ꯑꯣꯀꯦ ꯗꯤꯀꯤꯁꯀꯤꯀꯣ ꯑꯩꯈꯣꯏ ꯅꯣꯔꯊ ꯐꯦꯁꯀꯤ ꯋꯤꯟꯆꯤꯇꯔ ꯀꯥꯡꯕꯨꯅꯤ ꯁꯤꯅ ꯖꯦꯀꯦꯠꯇꯤ ꯅꯠꯇꯦꯀꯣ ꯋꯤꯟꯆꯤꯇꯔ ꯀꯥꯡꯕꯨꯅꯤ ꯁꯤꯁꯤꯡꯁꯤꯅ ꯑꯃ 100ꯒꯤ ꯁꯤꯗ ꯂꯩꯔꯦꯀꯣ ꯕ꯭ꯔꯣ ꯁꯦ ꯍꯣꯏ ꯁꯤꯗꯅ ꯁꯤꯒꯤ ꯋꯤꯟꯆꯤꯇꯔꯁꯤꯅ ꯂꯨꯄꯥ 1,000 ꯑꯣꯐꯔ ꯂꯩꯕ ꯂꯩꯔꯦ 1,000 ꯑꯣꯐꯔꯅꯤꯀꯣ ꯅꯥꯏꯀꯤꯒꯤ ꯁꯨꯃꯥꯏꯅ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯌꯥꯎꯕꯁꯦ ꯈꯨꯗꯥꯡꯗ ꯑꯃ ꯂꯩꯔꯦ ꯕ꯭ꯔꯣ ꯑꯩ ꯉꯁꯥꯏ ꯎꯠꯍꯧꯗꯕ ꯑꯩ ꯀꯥꯎꯔꯦ ꯁꯤꯁꯦ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯦꯠ ꯑꯃꯃꯝ ꯈꯛꯇꯅꯦ ꯍꯥꯏꯗꯤ M ꯑꯅꯤ ꯁꯨꯗꯦ L ꯑꯅꯤ ꯁꯨꯗꯦ XL ꯑꯅꯤ ꯁꯨꯗꯦ ꯑꯣꯀꯦ ꯁꯤꯡꯒꯜ ꯄꯤꯁ ꯉꯥꯛꯇꯅꯦꯕꯀꯣ ꯆꯩꯅꯥꯒꯤꯅꯦꯕꯀꯣ ꯕ꯭ꯔꯣ ꯃꯥꯏꯁꯦ ꯈꯨꯅꯥꯟ ꯊꯤꯟꯅꯕꯅꯦ ꯁꯤꯁꯦ ꯐꯤꯒꯥꯁꯦ ꯐꯦꯕ꯭ꯔꯤꯛꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯕꯅꯦ ꯐꯖꯩꯌꯦ ꯌꯥꯝ ꯅꯥꯜꯂꯦ ꯁꯤꯁꯦ
direct fit ตาเลยก่อนแล้วก็สิยามกันช่างว่าช่วยดียามกันเตียนมาช่วยเด้ 시기 포켓 저거 포켓 수- 포켓 스마이너 야우도 쉬어요 그거 ใช่ 마이너 시 아니 쉐라몬 같다는 시에니 ใช่ 스마이너 같은 거 โอเคชิชิเลยก่อนสมัยนี้อะดมากีพีจำที่พร้อมตรงมาเลย 마이 ก่อน 피 몰라오군요 มันหลอด prefer ชิงไปเลยแม่ชิงว่าดีกว่าสมัยว่าจะนี่แล้วก็ชิชิมันนุ่งกีมากีไฟเบอร์ดอกดูจำพร้อมตรงมาเลยชิชิดิ 마기 시 개노 가제 브로 뭔가 징갓 버가제 몽냠 따브네 아따는 스마이너 아따 찍어 뼈비도 알도도 오고 ชิชิเลยเด้ดูก็ตูปีเชียวเลยก่อนตูปีต้องทุกอย่างมีมาเลยก่อนยาว 이거 토야 브로 이제 저걸 주고 이거 โอเค 짜우샤 ที่พัชริสิลูกปลิซิงก็มาก่ะ 싱 아니가 ลิซิงอันนี้ก็สเต็ปอวยด้วยก่อนโอเคลิซิงอันนี้ก็สเต็ปอวยด้วย 시드니에 더보다 막디 판 거로 브로 시제 뭐 하디 샤기 온 개노 같더니 봐 ห่อยอันนั้นอันตั้งไฮดิปีสเอามาคักเลยเอามาคักเราเขาวิโรอาป้ามาดาวยาไปจีน่าสิ้นแล้วก่อนอันนั้นงานหลักว่า first come first serve ให้ดูในแมมซี่สิดีก่อนบุกิ้งตัวไปยาได้ก่อน 용감데 봐 ปอดดังมันไหนตาเลย ဟုတ် เอานะมายามกีดีมาเนี่ยหักตากันดีปอดยามเราก็ดูนี่สิสิ 이제 라우드 디네 뭐 그래도 미 สิเลยเด้ 럭시데 수브로 그는 레고 쇠살 레고 ช่วยฉันมาฆ่าเลยผมจับมันนี่ก่อนไอชินิมกีโอเคเสร็จแล้วฉันเนี่ย 살플러스 안더니 만납시 퍼져보자 맘 야우드니 지금 무슨 레징제 시제도 아 ห่อย 아니 저거니 해물로 시대 맘 레고 브로 시대 ก็เลยกินชูนเอาไปเลยยามที่เลยเด้เรียมาจูก่อน 시대 이안 봐 로이 방고 스나간다 그럼 กันตัวชิยาลีบอกโอเคเลยชี้มาเลยเด้ดูก็ 시대 สิกีมาฆ่าเลยผมตัวก่อนลิซิงอามาปีบตัวก่อน 비브도 브로 เขายีจารากีกังการุปเกตยาวตัวสิเลย 시 와터프루프 웹도 실내고 브로 การหัดกีกว่าอัตราพรุ่งไว้ว่าสิเลย 윈지터도 싱 안마가 쩌니요 농아 안마가 쩌니 ชิงเอามาจะนี่ก่อนโอเคสิเลยไนกี้กี 나이키 시즌 브로 1000 700 그당 네 시즌 ให้หลักเลยกีวิดแม่แฟมิลี่ให้แม่หลักปีโรก็อันดูก็แม่หลักที่กันเนี่ยคุยกังเลยกีเธอกีคุยไล่ทัศนีไปเสียต้องเซ็นบิราโมคอมเมนต์ไอเชียตัวไว้ให้ในคอมเมนต์ตัวบิราโมก็อันดูก็แม่นะคุณดูปวดเชกับไว้นะพังบะควอลิฟายไว้ก็ได้เสียคุยกีกังเลยกีเธอกี Facebook page อันดี Instagram page เลยใช่ไหม follow ตัวชมบีก็ได้ว่า follow ตัวชมบีเราต้องได้คุยนะ qualified ไว้ให้เราจะก็ได้นี่ก็ follow ตัวก็ดีเราเลย qualified ไว้ให้นะ 시즌 또 브로 시즌 또 인완이 보고 제케네 시즌 시즌에 뭐 자체 같은 거 되고 เดี๋ยวปัจจัยตั้งไว้ในที่ 나간이 보기 걸로 막 집로 야우드니 고 ว่าสิเลย 소나 근서 시마나 또 인완 어디니 만누 마파나 블루 에리아 누가 ว่า 만웅 지나고 그래 어디니 봐 또 ตูอินวันนี่ก็สิจ้ะ 호주디 떼서 โคชุดดุมดีสวายตูอินวันเดี๋ยวโคชุกว่าเชียร์ชันบิวแม่เชียร์ชันบิวก็อดมดาวยาวเรียงบิวก็แม่ดาวยาตาก็ดีคุยกันเลยกันเท่าสิตะกี้ลูกปลิชิงอมากี้ปีบปวดพังกันตัวนี้ก็ฟรีได้แต่เลยสิเกี่ยวคุยฮุดิเซ่ลูกปจังหวะปีนั้นแม่ก็จังหวะอันนี้เราเบียกันตัวนี้ก็โอเคว่าสิเกี่ยวคุยช่วยชัดเจนช่วยดูบ่ดูก็สิเลยนาคีกี้ลูกปลิชิงแก่ให้มันสิลิชิงอมาก็จะนี่ก็ได้ 자체 같은 거 ลูกปัจจัยกันตั้งไว้เดี๋ยวคู่นี้ก็สิเดียมเลยก็ตัวอินวันดูก็สิกี้ยามพัชวะดีดาสิช่วยเลยสิเซ่ 시즌 버전 ดีดาสออริจินัลโลตัสกินี่ก็แม่สิสุกสิช่วยอะไร 운지터고 뭐지 좀 홍더래 보고 브로 제켓 อิงดำดาหุ่นก็ได้อิงไปให้ละวันนี้ให้ตาเลยกว่าวินเจเตอร์ที่ที่วินเจเตอร์เขาเรียกว่าตัวอิงมันเนี่ยว่ะอันนั้นแจ็คเก็ตท้าวันนี้จะเลยให้ตาเลยจริงๆก็สิเลยแล้วก็หุ่นดิสก็หุ่นดิส 시대 술래리 아동 그만 근데 좀 호디 500 ไอเชนเอ็มกีนี่ก็แม่สิจ้ะไอเชนเอ็มกีปลาโอเวอร์ไอออริจินัลโปรดักต์อะไรนี่สิสิแต่เด็กอาเซียนบาลักพอดไอเชนเอ็มออริจินัลลิปมีที่ข้างนี้บุกแม่สิจ้ะอันนั้นออริจินัลมากิสมัยนั้นลักพอใช่ยามไล่ข้างมันเนี่ยบุกสิละอันนั้นสิเลย 플레이너 배우니 어디 프린더 배우니 배우니 시대 인기를 빠 파반에 갔다 오더니 거 ปัจจังหวะตัวเดียวก็จังหวะตัวเดียวนี่แม่ซิงเกิลพีซเราจะจังหวะเอาเดี๋ยวนี้ดับเบิลพีซเราจะจังหวะเอาเดี๋ยวนี้สิกว่า 홈로다 루빠양 회장님 หุ่มเราตากันดีแค่ยังเขาดูออฟเฟอร์อันนู้นก็ยามภาษาว่าคุยกิสิกิยูนิคโลกีก็ผลิตเต่าเลือดให้ตาเลยก็คนรวยดีนั่นเต้อันนู้นสมัยนั้นไลน์เจนบิเซ่ที่สุดภาษาอีกยามนะมากี่ price ยาวอีก 시중으로 좀만 그냥 자기 로 ลูกป้าอามาเรากันนะจำไม่ยังใครอันนู้นก็อันนี้เรากันนะจำไม่รู้ตัวก็ 그래 너 손아 근데는 루빠 저 홈기도 레고 브로 ชมหนักกันลูกปัจจุบันกี่ก่อน 트랙 밴 아다기 시대 레이 버스 마이나 그노기 윈터 밴 기게 레이 오케이 스마이나 루빠 저 홈가 또 되는 ลูกปัจจุบันก็ต้องเอาเดี๋ยวสิสิก่อน 저 홈가 또 되는 시대 레이 신기나 อย่าเลยใช่เลยใช่ไหมอันเลยดีกว่าเลยไปดีอันนู้นก็คุยกี่วินจิเตอร์อุจจาระที่ฮุดิสปูมากี่ฮุดิสอันนู้นปีโรแกนไม่ price ลูกป้าเอ็นเด็กตั้งไว้ ลูกปัจจุบันไม่พี่ยามเท้ามาเลยก็ไม่ใช่ ใช่บริสุทธิ์ดูสิปวดรวยเลย รวยเลยบุกก็ ไลฟ์ทาร์เก็ตนะทำแบบรวยกินนะหายไม่ได้บรมาบางทีเท้าเดือบอะรวยกินนะ แล้วที่พอดีภาษาอีกอย่างนะยิงกันยามสิเลยก็สิเกี่ยวคุยกี่ดิกิสกี้ก็ดิกิสกี้ตัวสิดิกิสกี้วินจิเตอร์สิเลยสิสุเลย ปัจจุบันก็ต้อง ปัจจุบันก็ต้องเอาเดี๋ยวก็อันนู้นก็สิละคุยเอดิดาสกี้พรีเมียมไว้ว่าสิยามภาษาอีกสิจุ 시즌
ลูกป้าแก้ว 900 खतम ลูกป้าจำมาปั้นก็ต้องเอาเดี๋ยวก่อน ดูสิเด้อฮับเลย stretchable โอ้ยสิ stretchable เลยดูเนี่ย stretchable North Face ก่อน สิ North Face เลย ปูมากี่ชุดเลยสิเดี๋ยวก่อน stretchable โอ้ยเดี๋ยวนี้แม่พี่สิ mana color แม่เลยรอสิ สิชุดลูกป้าชิงคำจะนี่ก็ต้องเอาเดี๋ยวก่อนเก็บ puffer jacket North Face กี่ 2 in 1ละสิจ้ะ 2 in 1 2 in 1มาเลยก่อน 2 in 1นี่ก่อน สิจุดตัวอามันชนิดก็ต้องเอาเดี๋ยว อาโมชนิดก็ต้องเอาเดี๋ยวก่อนโอเคสิเลยNike กี่ jacket เลยรอ худ маги тупи ло थोपया би को सिले लुपा लिसिंग अमगा ซึ่งมันก็จ้าหมด चा मोय देबो को चा यम ति थाई सिदि ท่าไปเนี่ยมองอยู่มาปานกันมันนุ่งก็จะบอกได้แจ็คเก็ตอันนี้ได้ต้องมามันเนี่ยแค่หน้าไปเนี่ยบ่ไม่นะไม่นะตัวชิมาปานนั้นไม่นะกรีนโนยตัวนั้นก็ดูก็ชีกิกันก็จะเซตไปเนี่ยบ่ลายนั้นมันตรงไหน ลายนั้นก็ตัวเสียก่อนโอเคพะใจสิดมยำหน้าเลยมันนุ่งอีเบล็กซิช่วยนะพะจะต้องมาเลยก่อน พี่เล็กท่ามนี่ก็บ่สิ ถ่ายอิงดิอิงอะไรสิดีก่อน ดูโซนากันยี่เบล็กชินามุโอ้ยเดี๋ยว เบล็กสุพะจะเลยสิจุพะใจ สมัยนั้นโอ้ยเดี๋ยว หน้าเลยสิจุก่อนไอ้ให้ดิกรีนได้ดิเบล็กนี่พะใจไอ้ว่าเขาเลยดิ apa ดุกานนัมเบอร์อันดาฮับยูให้แม่ดุกานนัมเบอร์เสียคนในแคปชั่นดาฮับเซอร์วันนี้แม่แคปชั่นกิดมจะช่างยังเบียคนไทยเป็นไลฟ์เสียเบกอันดังสัตว์พิโรดูกับมากีแคปชั่นดูเนี่ยคนกันเลยก็เท่ากินนัมเบอร์คนน่ะฮับเซอร์วันนี้นัมเบอร์ดูตัว call ตัววิราก็ต้องป้ามบอกเราต้องวิบยากันด้วยนี่ชิเลยเลยมาทั้งยิงกันสิกว่าวินชิตเตอร์อะไรก็ดีอัมเลยใช่ดิชูวินชิตเตอร์มาขันไม่อัมเลยก่อนคนกี่สิ่งอะไรกี่ just do it นะกี่ตัวสิเดชิเลยเลยดูกับคนกี่ North Face กี่สวายนั่นแจ็คเก็ตสิชิเลยก่อนมากี่ price ก็บอกให้ดิชีกี่เป็นมองว่าเป็นงานพวกนี้มองว่าเป็นชินองปลาชินองเดิมนี่ก็มันต้องฟาร์กกันเลยป้าอะไรก็สิดิวินจิตเตอร์โอ้ยได้ก็สิดิอิงโอ้ยก็ยำนะยำท่าดูนุ่งไงเลยจันนี่ป้าก็ต้องโอ้ย600ก็ต้องโอ้ยเดี๋ยวไปสิ800เลย800จันนี่ป้าจุ่มไหมหรือป้าจันนี่ป้าอะไรก็ดี800โอ้ยเดี๋ยวนี้ช่วยมาจูสิโอลิฟกรีนเลยเบล็กเลยก็กรีนเลยก็ดาร์กบลูเลยอะดูก็โปรชิดานะฮังเกอุตริบัมเลยบ่ชิจนะกันโอ้ยดูเนี่ยบ่เก็บบ่formal pen odine ko formal pen okay formal pen je bro shi jina ne bro lupa changa ka tang bi ba changa ka tang ani lau ta de 454 video mo bya ba shi formal pen je stretchable yam kana yaw ni ko bro ma yaw ni ba stretchable si da lai bu mak che stretchable lo yaw ni ba la ni le mo chak thira mo la gi stretchable lo yaw ni ko bro le mul pa changa to odine ani lau bi ta ga di 450 odine ba ani lau ta 450 single piece lo ga ha ga lupa changa odine ko aduga double piece lo ga ha ga 450 odine ba sida lei mi am ni ko bro sida yali mem se ko adu mo khogi jacket ma ta yali sikak odine ko aduga yam phaja wa ha ga sigi po cham phaja yi ke ma gi price se su yam khongum to we si se ko silpa 900 ka tang 900 ka tang fleece ni ko mem si se amdang try to smoke ni ko bro mai manung gi phar ga jeng to phar si sumai li pam si mai ni si ma pan gi su yam dam ne si pristine thoi ga nom ko oi bane na live ki ne khan mane ado yam phai si ma chu jam na li si si di ko ado ga side ta pocket am su yaw ma sa yam na na ko si som south explorer ga thai si phu sai na lu pachama bang hata ne ado ma'am order to winning ba lai ta ga di order to wi po yai ko akoi yum hala ga do music yum hala ko da purak pa ya ga de ne delivery charge lu pachama ga si lu pachama bang hata ne ma'am si si ko piece dum piece mga truk tang odong mali ko piece mapan oy de ko okay yam kan yam ba di oy de ado Imphal branch lai bra hai mafam tak pi ro ma'am Imphal branch lai tri ko si ko ne dia Imphal branch se khara lai ga la ani ado yam thu ma tam da 600 kilo lai ko okay 600 kilo amani lo thu pi ro ne 600 kilo di phaja ni okay si su lai Nike gi ni ko yam thina adum khoi gi loose fit oy de ni ma'am si se yam set pa yam ngai do ma le ma chu chu yam phajai ko brown oy ga su Nike su embroidery logo oy de ma kha lu perel piting du la khan chauna phajai ni pa ngai do set pa ngai do ma le ma chu su dum black ma chu lai de cream ma chu lai grey ma chu lai red ma chu lai ko du ga green ma chu lai sida na somna kan na ko bro chanipan pi ba akhoi gi sing jang da bi manung da okay swaina ma da yam si je dum ga no tor ju ko bro sagai ro ba okay sing ji ne kitang sing ji ne sing ji ne sing moi ko si sagai de ko si je dum stretchable na yaw ni ba pham nu ngai ba ne du ga mai manung yu warmer ju warmer ju yaw re ing re ma'am si di ko si ong khak set ka da re manung da warmer set to su ya re si si di set to su ya reคนมาอยู่มันลุปลิซิงมาอยู่อย่างเงี้ย ซิงมาอยู่เลยว่ะอารมณ์สิลุปชนิดปานแต่ color ดีตุกิมาติกเลยก่อนมั่งดีปีซ้ำกันในยามกี่ตัวผมโตวันนี้บอกว่าจัดเลยครั้งมันเนี่ยตัวแม่บุษบกฮันนักดีปีซ้ำตุกิมาติกเลยสิประเด็นสิมาก่อนไหมว่ามันยาวว่าข้างก้าวตัวอื่นนี่ก่อนสินะสิเลยอะดูก็มาทั้งสินะคุยสิกี้คุย formal pen ทางบิดาไม่แม่นตัว formal pen สิเลยก่อน formal pen สิลุปชนิดปานละจัดเสร็จละ700ลุปชนิดโอเดอร์ formal pen สินะ อันนี้เราตายก็ดู formal pen 650โอเดอร์อันนี้เราตายก็ดิ650ดูก็ single piece เราแค่ก็ดิลุปชนิดโอเดอร์แม่สิคุย formal pen สิ size ลุชุนเอาไปเลยกันนี่ก็แม่30 28
36 ꯐꯥꯎ 30ꯗꯒꯤ ꯍꯧꯔꯒ 30 36 ꯑꯣꯀꯦ 32 ꯂꯩꯔꯦ 34 ꯂꯩꯔꯦ 36 ꯂꯩꯒꯗꯕ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯐꯔ ꯖꯦꯀꯦꯠ ꯀꯣ ꯃꯃꯥꯡꯗ ꯃꯌꯥꯝ ꯎꯠꯈꯤꯕꯗꯣ ꯀꯥꯔꯍꯠꯀꯤ ꯂꯩꯔꯦ ꯁꯤꯗ 2,000 ꯑꯣꯏꯗꯕꯀꯣ 2,400 ꯑꯣꯏꯗꯣꯏꯕ 2,400 ꯑꯣꯏꯗꯣꯏꯅꯤ ꯀꯂꯔ ꯁꯤꯁꯤꯅꯀꯣ ꯕ꯭ꯂꯦꯛ ꯑꯃꯒ ꯁꯨꯃꯥꯏꯅ ꯁꯤꯗ ꯀꯥꯔꯍꯠꯀ ꯊꯥꯕꯅꯦꯕꯀꯣ ꯍꯣꯏ ꯕ꯭ꯂꯦꯛ ꯑꯃꯒ ꯁꯤ ꯒ꯭ꯔꯤꯟꯁꯤꯒ ꯒ꯭ꯔꯤꯟꯁꯤꯒꯀꯣ ꯑꯗꯣ ꯃꯌꯥꯝ ꯄꯤꯔꯤꯕ ꯑꯣꯐꯔ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯝ ꯀꯪꯂꯩ ꯀꯩꯊꯦꯜꯗꯁꯨ ꯂꯩꯒꯗꯣꯏꯅꯤ ꯀꯪꯂꯩ ꯀꯩꯊꯦꯜ ꯋꯥꯡꯖꯤꯡ ꯕ꯭ꯔꯥꯟꯁꯇꯁꯨ ꯂꯩꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯀꯪꯂꯩ ꯀꯩꯊꯦꯜ ꯋꯥꯡꯖꯤꯡ ꯕ꯭ꯔꯥꯟꯁꯇ ꯂꯩꯇꯕ ꯄꯣꯠ ꯈꯔꯁꯨ ꯁꯤꯗ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯣ ꯁꯤꯗ ꯂꯩꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯋꯥꯡꯖꯤꯡ ꯕ꯭ꯔꯥꯟꯁꯇ ꯂꯩꯔꯗꯣꯏꯅꯤ ꯑꯗꯨꯒ ꯋꯥꯡꯖꯤꯡ ꯕ꯭ꯔꯥꯟꯁꯇ ꯂꯩꯕ ꯄꯣꯠ ꯁꯤꯗ ꯂꯩꯇꯕ ꯌꯥꯎꯒꯗꯣꯏꯅꯤꯀꯣ ꯅꯣꯔꯠ ꯐꯦꯁꯀꯤ ꯁꯤꯗ ꯂꯩꯔꯦ ꯂꯨꯄꯥ 2,200 ꯄꯤꯕꯀꯣ 2,200 ꯄꯤꯕ ꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯂꯩꯍꯧꯕꯗꯨꯅ 2,100 ꯄꯤꯕꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ 2,900 ꯄꯤꯕꯗꯣ ꯂꯩꯇ꯭ꯔꯦ ꯁꯤꯗ 2,100 ꯄꯤꯕ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯤ ꯅꯣꯔꯠ ꯐꯦꯁꯀꯤꯁꯤꯅ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯕ ꯁꯤꯁꯤꯅ ꯕ꯭ꯔꯣ ꯂꯨꯄꯥ 1,900 ꯑꯣꯏꯕ ꯂꯨꯄꯥ 1,900 ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯔꯤꯖꯤꯅꯦꯜꯅꯤꯀꯣ ꯕ꯭ꯔꯣ ꯑꯣꯀꯦ ꯑꯗꯨꯝ ꯂꯤꯞꯄ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯁꯤꯁꯨꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯩꯔꯦ ꯂꯨꯄꯥ 1,000ꯒ 2,200 ꯄꯤꯕꯗꯣ ꯁꯤ ꯂꯩꯔꯦ ꯃꯃꯜꯁꯦ ꯀꯥꯎꯏꯅꯦ ꯁꯤꯁꯨ ꯂꯩꯔꯦ ꯂꯨꯄꯥ 1,500 ꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ 1,400 ꯄꯤꯕꯗꯣ ꯁꯤ ꯂꯩꯔꯦꯀꯣ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯤꯗꯤꯀꯣ ꯑꯇꯣꯞꯄ ꯗꯨꯀꯥꯟꯗ ꯐꯪꯉꯣꯏꯀꯣ ꯁꯤꯒꯤꯁꯤꯗꯤ ꯂꯨꯄꯥ 2,200 ꯄꯤꯕꯗꯣ ꯆꯞ ꯃꯥꯟꯅꯩ ꯁꯤꯒꯤꯁꯤꯗꯤ ꯆꯞ ꯃꯥꯟꯅꯩ 2,400 ꯂꯧꯕꯗꯣ ꯄꯤꯕꯗꯣ ꯃꯥꯅꯦ ꯍꯥꯏꯗꯤ ꯁꯤ ꯂꯧꯕꯅ ꯐꯩ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯑꯃ ꯇꯥꯡꯅ ꯂꯩꯔꯁꯨ ꯁꯤ ꯍꯥꯏꯗꯤ ꯐꯤꯁꯦ ꯌꯥꯝ ꯐꯩꯌꯦꯕ ꯃꯌꯥꯝ ꯌꯦꯡꯕ ꯀꯥꯟꯗꯀꯣ ꯑꯩ 2,400 ꯄꯤꯕꯗꯣ ꯕ꯭ꯔോ ꯂꯧꯁꯤꯔꯥꯅ ꯈꯟꯕ ꯑꯗ ꯀꯤꯗꯅ ꯂꯩꯔꯤꯅꯦ ꯁꯤ ꯀꯩꯅꯣ ꯇꯧꯍꯟꯕꯁꯦ ꯁꯤ ꯐꯖꯩꯌꯦ ꯃꯥꯒꯤ ꯁꯥꯏꯖꯁꯦ ꯈꯤꯇꯪ ꯑꯃꯨꯛꯇꯪꯒ ꯂꯩꯔꯗꯤꯀꯣ ꯅꯨꯡꯉꯥꯏꯗꯧꯅꯦ ꯃꯥꯏꯁꯦꯀꯣ ꯃꯥꯟꯃꯟꯕꯁꯤꯗꯅꯦ ꯀꯤ ꯂꯩ ꯑꯗꯨ ꯁꯤ ꯂꯩ ꯅꯣꯔꯠ ꯐꯦꯁꯀꯤꯀꯣ ꯄꯐꯔ ꯖꯦꯀꯦꯠ 1,200 ꯂꯩꯀꯣ 1,300 ꯑꯣꯏꯗꯣꯏꯕ ꯑꯗꯨꯒ ꯁꯤꯗ ꯉꯁꯥꯏꯒꯤ ꯂꯨꯄꯥ 100 ꯄꯤꯕꯗꯣ ꯑꯣꯏꯗꯣꯏꯔꯥ 500 ꯄꯤꯕꯗꯣ ꯃꯈꯥꯗ ꯂꯩꯍꯧꯕꯗꯣ ꯑꯃꯨꯛ ꯌꯥꯝ ꯊꯥꯗꯕꯤꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯤꯅ ꯈꯤꯇꯪ ꯄꯥꯔꯒ ꯃꯅꯨꯡꯗ ꯐ꯭ꯂꯤꯁ ꯌꯥꯎꯕ ꯐꯔ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯁꯤꯗꯤ ꯐ꯭ꯂꯤꯁ ꯑꯣꯏꯗꯣꯏꯕ ꯂꯤꯠꯄꯒꯤ ꯌꯥꯅꯤꯕꯀꯣ ꯕ꯭ꯔꯣ ꯋꯥꯀꯤꯡ ꯆꯠꯄꯒꯨꯝꯕꯗꯀꯣ ꯑꯃꯁꯤꯗꯤ ꯁꯤ ꯁꯣ ꯅꯥꯀꯟꯒꯤꯁꯤꯗꯤ ꯊꯥꯕꯅꯦꯕꯀꯣ ꯕ꯭ꯔꯣ ꯍꯣꯏ ꯁꯤ ꯅꯠꯇꯦ ꯁꯤꯅ ꯈꯔ ꯄꯥꯕ ꯀꯥꯡꯕꯨꯅꯦ ꯁꯣ ꯁꯤ ꯅꯥꯀꯟꯒꯤꯁꯤꯗꯤ ꯂꯩꯔꯦ ꯑꯣꯀꯦ ꯊꯥꯕꯅꯦꯕ ꯁꯤꯗ ꯂꯩꯕꯁꯤꯡꯁꯦ ꯁꯤꯗ ꯂꯩꯁꯤꯡꯁꯦ ꯁꯤ ꯊꯥꯏ ꯂꯨꯄꯥ 500 ꯉꯥꯛꯇꯅꯤꯀꯣ ꯁꯤꯁꯨ ꯂꯨꯄꯥ 500 ꯁꯤꯗꯤ ꯌꯥꯝ ꯊꯥ ꯅꯨꯡꯊꯤꯟꯗ ꯂꯤꯠꯄ ꯁꯥꯅꯤꯕ ꯍꯣꯏ ꯁꯤꯗꯤ ꯁꯥꯔꯤ ꯍꯨꯃꯥꯡꯒ ꯊꯣꯛꯄꯗꯣ ꯍꯨꯃꯥꯡꯒ ꯊꯣꯛꯂꯛꯀꯅꯤ ꯁꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯂꯨꯄꯥ 500 ꯈꯛꯇꯅꯤ ꯁꯤꯁꯨ ꯂꯨꯄꯥ 500 ꯈꯛꯇꯅꯤ ꯃꯥꯏ ꯀ꯭ꯋꯥꯂꯤꯇꯤ ꯍꯥꯏꯗꯤ ꯃꯅꯨꯡꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯈꯦꯠꯅꯕ ꯈꯤꯇꯪ ꯑꯣꯏꯗꯣꯏꯕꯀꯣ ꯑꯗꯨꯒ ꯁꯤ ꯍꯨꯗꯤꯁꯦ ꯂꯨꯄꯥ 100 ꯑꯣꯏꯗꯣꯏꯅꯦ 100 ꯑꯣꯏꯗꯣꯏꯕ 100 ꯑꯣꯏꯗꯣꯏꯕꯀꯣ ꯑꯗꯨꯒ ꯃꯥꯏ ꯖꯤꯄꯔ ꯌꯥꯎꯕꯁꯤꯅ ꯂꯨꯄꯥ 150 ꯑꯣꯏꯗꯣꯏꯕꯀꯣ ꯁꯤ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯀꯥꯔꯍꯠꯀꯤꯅꯤꯀꯣ ꯍꯨꯗꯤꯁꯦ ꯂꯨꯄꯥ 1,900 ꯄꯤꯕ ꯀꯩꯅꯣꯗꯣ ꯁꯤ ꯂꯩꯔꯦꯀꯣ ꯕ꯭ꯔꯣ ꯑꯗꯨꯝ ꯍꯟꯗꯛꯇꯤ ꯈꯟꯕ ꯅꯨꯡꯉꯥꯏꯅꯕ ꯃꯌꯥꯝ ꯊꯦꯜ ꯊꯝꯃꯒ ꯍꯣꯏ ꯁꯤꯁꯨ ꯂꯩꯔꯦ ꯁꯤꯁꯨ ꯌꯥꯝ ꯐꯖꯔꯦ ꯂꯨꯄꯥ 1,900 ꯈꯤꯇꯪ ꯑꯣꯏꯗꯣꯏꯅꯦꯕ ꯂꯝ ꯀꯥꯏ ꯋꯥꯏꯅꯣ ꯁꯤꯕꯨ ꯍꯥꯏ ꯃꯌꯥꯝ ꯂꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩ ꯀꯩꯊꯦꯜ ꯀꯛꯆꯤꯡ ꯕ꯭ꯔꯥꯟꯁ ꯑꯣꯏꯒꯗꯣꯏꯕ ꯃꯌꯥꯝ ꯀꯛꯆꯤꯡ ꯕ꯭ꯔꯥꯟꯁꯀꯤꯅꯦ ꯏꯔꯨꯝꯃꯄꯥꯜ ꯍꯥꯏꯅ ꯈꯪꯅꯕꯗꯣ ꯑꯗꯨ ꯑꯣꯏꯗꯣꯏꯅꯤꯀꯣ ꯖꯤꯕꯟ ꯍꯣꯁꯄꯤꯇꯥꯜ ꯂꯩꯕꯗꯣ ꯀꯛꯆꯤꯡꯒꯤ ꯑꯗꯨꯒꯤ ꯂꯝꯕꯤꯗ ꯑꯣꯏꯗꯣꯏꯕ ꯑꯗꯨ ꯌꯧꯔꯀꯥꯟꯗ ꯑꯗꯨ ꯈꯤꯇꯪ ꯍꯦꯟꯗꯣꯛꯄ ꯀꯥꯟꯗꯅꯦ ꯑꯗꯨꯝ ꯎꯔꯅꯤ ꯁꯤꯒꯤ ꯀꯪꯂꯩ ꯀꯩꯊꯦꯜ ꯀꯛꯆꯤꯡ ꯕ꯭ꯔꯥꯟꯁꯁꯦ ꯑꯗꯨꯝ ꯎꯔꯅꯤ ꯂꯩꯔꯦꯀꯣ ꯕ꯭ꯔꯣ ꯁ꯭ꯋꯦꯠ ꯁꯔꯠ ꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ H&Mꯒꯤ ꯁꯔꯄ꯭ꯂꯁ ꯃꯌꯥꯝꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯁꯣꯝꯗ ꯌꯥꯜꯍꯧꯗꯕ ꯃꯌꯥꯝꯗꯣꯀꯣ ꯁꯤꯁꯨ ꯂꯩꯔꯦ ꯁꯣꯝꯗꯁꯨ ꯂꯩꯀꯣ ꯍꯨꯗꯤꯁꯁꯤꯅ ꯃꯌꯥꯝ ꯂꯨꯄꯥ 500 ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯁ꯭ꯋꯦꯠ ꯁꯔꯠꯁꯤꯅ ꯂꯨꯄꯥ 150 ꯑꯗꯨꯒ ꯗꯕꯜ ꯄꯤꯁ ꯂꯧꯔꯒꯅ ꯂꯨꯄꯥ 100 ꯑꯣꯏꯗꯣꯏꯕꯀꯣ ꯄ꯭ꯔꯥꯏꯁꯁꯦ ꯑꯩ ꯂꯣꯏ ꯈꯪꯖꯜꯂꯛꯑꯦ ꯇꯧꯔꯤꯁꯦ ꯃꯈꯟ ꯍꯨꯗꯤꯁꯀ ꯁꯨꯃꯥꯏꯅ ꯖꯦꯟ ꯖꯣꯟꯒꯤ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯁꯤꯁꯨ ꯌꯥꯎꯔꯤꯌꯦ ꯁꯤ ꯌꯥꯝ ꯅꯥꯜꯂꯦ ꯁꯤꯁꯨꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯍꯥꯏ ꯅꯦꯛ ꯑꯣꯏꯕꯁꯤꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯁꯨꯃꯥꯏꯅꯀꯣ ꯍꯥꯞ ꯖꯤꯄꯔ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯨ ꯖꯤꯄꯔ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯁꯨ ꯐꯖꯩ ꯀꯥꯔꯗꯤꯒꯥꯟꯒꯤ ꯇꯥꯏꯞꯇꯀꯣ ꯖꯦꯛ ꯑꯦꯟ ꯖꯣꯟꯁ ꯕꯔꯁꯦꯀꯥ ꯑꯣꯏꯗꯣꯏꯕ ꯕꯔꯁꯀꯥꯒꯨꯝꯕ ꯁꯤꯅ ꯉꯁꯥꯏꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯅꯈꯤꯕꯀꯣ ꯂꯨꯄꯥ 500ꯒꯤ ꯑꯅꯤ ꯇꯧꯕꯗꯣ ꯁꯤ ꯂꯩꯀꯣ ꯄꯨꯃꯥꯒꯤ ꯑꯗꯨꯒ ꯂꯨꯄꯥ 100 ꯄꯤꯕ ꯉꯁꯥꯏꯒꯤ ꯄꯐꯔ ꯖꯦꯀꯦꯠ ꯔꯦꯗꯤꯌꯝ ꯌꯥꯎꯕꯗꯣ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯅ ꯕ꯭ꯔꯣ 600 ꯄꯤꯕ ꯀꯩꯅꯣꯗꯣ ꯂꯩꯔꯦꯀꯣ ꯂꯨꯄꯥ ꯉꯁꯥꯏꯒꯤ ꯑꯦꯂꯦꯟ ꯁꯣꯂꯤꯒꯤꯗꯣꯀꯣ ꯑꯣꯀꯦ ꯑꯦꯂꯦꯟ ꯁꯣꯂꯤꯒꯤ ꯄꯐꯔ ꯖꯦꯀꯦꯠ ꯑꯗꯨꯝ ꯅꯨꯄꯤꯅꯁꯨ ꯂꯤꯠꯂꯁꯨ ꯌꯥꯒꯅꯤ ꯁꯤꯒꯤꯁꯤꯗꯤꯀꯣ ꯌꯥꯝꯕꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯃꯥꯏ ꯀꯩꯅꯣꯁꯦ ꯄꯤꯁ ꯌꯥꯝ ꯊꯤ ꯌꯥꯝꯃꯦ ꯌꯥꯝ ꯊꯥꯗꯣꯛꯑꯒ ꯊꯝꯃꯕꯅꯦꯕꯀꯣ ꯁꯤ ꯂꯨꯄꯥ 100 ꯈꯛꯇꯅꯤꯀோ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯊꯛꯀꯤꯁꯤ ꯑꯗꯨꯝ ꯂꯨꯄꯥ 500 ꯑꯣꯏꯗꯣꯏꯔꯥ 500ꯒꯤ ꯑꯅꯤꯗꯣ 500ꯒꯤ ꯑꯅꯤ ꯑꯣꯏꯗꯣꯏꯕꯀꯣ ꯑꯣꯀꯦ ꯁꯤꯗꯅ ꯂꯨꯄꯥ 1,000 ꯄꯤꯕꯗꯣ ꯕ꯭ꯔꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯎꯠꯆꯈꯤꯕ ꯃꯈꯥꯗ ꯎꯠꯂꯛꯄ ꯄꯐꯔ ꯖꯦꯀꯦꯠ ꯀꯣ ꯅꯣꯔꯠ ꯐꯦꯁꯀꯤꯗꯣ ꯅꯥꯏꯀꯤꯒꯤꯅꯤꯀꯣ ꯅꯥꯏꯀꯤꯁꯨ ꯌꯥꯎꯔꯤ ꯅꯣꯔꯠ ꯐꯦꯁꯁꯨ ꯌꯥꯎꯔꯤ ꯑꯅꯤꯃꯛꯀꯣ ꯁꯤ ꯂꯨꯄꯥ 1,000 ꯍꯣꯏ ꯆꯦꯟꯅꯔꯣꯏꯕꯀꯣ ꯕ꯭ꯔꯣ ꯁꯤꯒꯤꯁꯤꯅ ꯀꯌꯥ ꯃꯈꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯁꯤꯅ ꯕ꯭ꯔꯣ ꯂꯨꯄꯥ 500 ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯦ 500 ꯀꯣ ꯍꯥꯐ ꯖꯦꯀꯦꯠ ꯃꯌꯥꯝꯁꯤꯅ ꯂꯨꯄꯥ 500 ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯑꯄꯥꯝꯕ ꯄꯣꯠꯁꯤꯡꯀꯣ ꯁꯤꯗ ꯈꯟꯕꯤꯔꯣ ꯑꯗꯨꯒ ꯑꯁꯣꯝꯗ ꯋꯨꯂꯟ ꯁꯔꯠ ꯈꯔ ꯂꯩꯔꯤ ꯁꯤꯅ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯂꯥꯁ ꯑꯣꯏꯅ ꯄ꯭ꯔꯥꯏꯁ 500 ꯑꯣꯏꯗꯣꯏꯅꯦꯕ ꯂꯨꯄꯥ 500 ꯑꯣꯏꯗꯣꯏꯕꯀꯣ ꯁꯤ ꯑꯅꯤ ꯁꯤꯁꯨ ꯃꯃꯥꯡꯗꯤ 500 ꯇ ꯑꯣꯐꯔ ꯊꯥꯕꯅꯦꯕ ꯁꯤꯁꯨ ꯑꯅꯤ ꯂꯧ ꯇꯥꯔꯒꯗꯤ ꯖꯤꯟ ꯖꯦꯀꯦꯠ ꯎꯂꯟ ꯁꯥꯔꯠ ꯂꯩꯖꯤꯟꯒꯦ ꯕ꯭ꯔꯣ ꯑꯅꯤ ꯂꯧ ꯇꯥꯔꯒꯗꯤ 450 ꯂꯣꯏ ꯄꯤꯊꯣꯛꯈ꯭ꯔꯕ 450 ꯀꯣ ꯑꯣꯀꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯁꯤꯒꯤ ꯑꯩꯈꯣꯏ ꯀ꯭ꯂꯣ ꯍꯥꯎꯁꯀ ꯂꯩꯔꯤꯁꯦ ꯑꯗꯨꯝ ꯂꯤꯠꯄ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ ꯐꯤꯁꯦ ꯊꯥꯏꯌꯦꯕꯀꯣ ꯕ꯭ꯔꯣ ꯌꯥꯝꯅ ꯊꯥꯏ ꯁꯤ ꯐꯤ ꯊꯥꯏ ꯁꯤ ꯑꯗꯨꯝ ꯂꯤꯠꯄ ꯅꯨꯡꯉꯥꯏꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯑꯗꯨꯝ ꯂꯨꯄꯥ 500 ꯈꯛꯇꯅꯤ ꯑꯅꯤ ꯂꯧ ꯇꯥꯔꯒꯗꯤ 450 ꯑꯣꯏꯗꯣꯏꯕ ꯂꯥꯛꯁꯟꯕꯤꯔꯣ ꯑꯄꯥꯝꯕꯁꯤꯡꯀꯣ ꯑꯩꯈꯣꯏ ꯀꯪꯂꯩ ꯀꯩꯊꯦꯜ ꯀꯛꯆꯤꯡ ꯕ꯭ꯔꯥꯟꯁꯁꯤꯗꯩ ꯈꯟꯕꯤꯔꯣ ꯑꯗꯨꯒ ꯀꯛꯆꯤꯡꯗ ꯂꯥꯛꯄ ꯉꯝꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯁꯨꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯋꯥꯡꯖꯤꯡ ꯕ꯭ꯔꯥꯟꯁꯇ ꯂꯥꯛꯄꯤꯌꯨ ꯋꯥꯡꯖꯤꯡ ꯕ꯭ꯔꯥꯟꯁꯇꯁꯨ ꯑꯌꯥꯝꯕ ꯄꯣꯠꯁꯤꯗ ꯑꯗꯨꯝ ꯐꯪꯒꯅꯤꯀꯣ ꯁꯤꯗ ꯂꯩꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯐꯪꯒꯗꯣꯏꯅꯤ ꯁꯤꯒꯤ H&Mꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕꯣꯝꯕꯔ ꯖꯦꯀꯦꯠꯁꯦ ꯗꯤꯐꯦꯟꯗꯔ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤꯁꯤꯅ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯂꯨꯄꯥ 100 ꯑꯣꯏꯗꯣꯏꯅꯦ ꯀꯌꯥ 100 ꯑꯣꯏꯕꯅꯦꯕ ꯕ꯭ꯔꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯂꯨꯄꯥ 100 ꯑꯃꯨꯛ ꯇꯥꯊꯣꯛꯑꯅꯤ 500 ꯃꯃꯥꯡꯒꯤ ꯊꯥꯕꯗ ꯃꯃꯥꯡ ꯀꯛꯆꯤꯡ ꯊꯥꯕꯗ ꯃꯌꯥꯝꯁꯤ ꯂꯨꯄꯥ 100 ꯄꯤꯈꯤꯕꯅꯦꯕꯀꯣ ꯑꯩꯁꯨ ꯈꯪꯉꯤ ꯁꯤꯗ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯁꯤ ꯂꯨꯄꯥ 500ꯗ ꯄꯤꯔꯦꯀꯣ ꯁꯤꯒꯤꯁꯦ ꯌꯥꯝ ꯐꯖꯔꯦ ꯁꯤꯁꯨ ꯂꯩꯔꯦ ꯑꯄꯥꯝꯕ ꯑꯗꯨꯝ ꯂꯧꯕꯤꯔꯣ ꯃꯌꯥꯝ ꯂꯥꯛꯑꯒꯀꯣ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯑꯦ ꯂꯥꯏꯐꯁꯦ ꯑꯌꯥꯝꯕ ꯄꯣꯠ ꯎꯠꯀꯗꯕ ꯂꯣꯏꯔꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯀꯪꯂꯩ ꯀꯩꯊꯦꯜꯒꯤ ꯒꯤꯐ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯜ ꯄꯣꯠ ꯃꯌꯥꯝ ꯗꯥꯎ ꯌꯥꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯒ ꯀꯃꯦꯟꯇ ꯑꯩ ꯁꯤꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩ ꯀꯩꯊꯦꯜꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖ ꯂꯩꯕꯅꯤ
Instagram page ꯑꯃꯗꯤ Facebook page ꯑꯅꯤꯃꯛꯁꯦ ꯃꯌꯥꯝ follow ꯇꯧꯁꯟꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯪꯂꯩ ꯀꯩꯊꯦꯜꯅ ꯄꯤꯔꯤꯕ gift away ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯗꯥꯎ ꯌꯥꯕ ꯃꯤ ꯑꯍꯨꯝ ꯈꯟꯒꯗꯣꯏꯁꯦ ꯁꯤꯒꯤꯁꯤꯗ ꯑꯗꯨꯝ ꯗꯥꯎ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯁꯟꯕꯤꯕ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯒ follow ꯇꯧꯁꯟꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯀꯛꯆꯤꯡ ꯏꯔꯨꯃꯄꯥꯜꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯩꯖꯩꯁꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯀꯗꯣꯔꯦ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯕꯟꯗꯅꯥꯁꯨ ꯂꯩꯔꯦꯀꯣ ꯁꯤꯗ ꯕꯟꯗꯅꯥ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨ ꯒꯥꯔꯤ ꯀꯣ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯌꯥꯝ ꯂꯩ ꯁꯤꯗ ꯑꯄꯥꯝꯕꯀꯣ ꯖꯤꯁꯣꯛꯀꯨꯝꯕ ꯏꯗꯤꯐꯤꯁꯀꯨꯝꯕ ꯀꯣ ꯃꯌꯥꯝ ꯂꯩ ꯁꯤꯗ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯋꯥꯂꯦꯠ ꯀꯣ ꯋꯥꯂꯦꯠ ꯀꯦꯚꯤꯡ ꯀ꯭ꯂꯤꯡꯒꯨꯝꯕ ꯃꯌꯥꯝ ꯂꯩ ꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯨꯄꯤꯒꯁꯨ ꯂꯩꯀꯣ ꯑꯗꯨꯝ ꯃꯈꯟ ꯃꯈꯟ ꯑꯗꯨꯒ ꯈꯣꯡꯎꯞ ꯃꯌꯥꯝꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯣꯛꯁ ꯀꯣ ꯑꯗꯨꯝ ꯀ꯭ꯔꯣꯛꯁ ꯑꯋꯥꯡꯕꯤ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯗ ꯂꯨꯄꯥ 1,190ꯀꯨꯝꯕ ꯄꯤꯕꯀꯣ ꯁꯤ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯔꯝꯃꯁꯦꯕ꯭ꯔꯣ ꯍꯥꯏꯔꯝꯃꯣ ꯍꯥꯏꯀꯔꯁꯦꯕ꯭ꯔꯣ ꯐꯪꯗꯕ ꯀꯨꯏꯔꯕꯅꯦꯕꯀꯣ ꯀꯂꯔ ꯂꯣꯏꯅꯃꯛ ꯂꯩꯔꯦ ꯍꯥꯏꯀꯔꯒꯤ ꯍꯥꯏꯀꯔꯒꯤ ꯀꯂꯔꯁꯦ ꯀꯌꯥ ꯂꯩꯒꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯩꯅꯣ ꯆꯠꯄ ꯀꯂꯔꯗꯨꯅꯦꯕꯀꯣ 1,500ꯗ ꯑꯣꯀꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ 1,500ꯗꯀꯣ ꯍꯥꯏꯀꯔꯁꯦ ꯍꯥꯏꯀꯔ 1,500 ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯑꯁꯤꯒꯤ ꯑꯋꯥꯡꯕ ꯀ꯭ꯔꯣꯛꯁ ꯑꯋꯥꯡꯕ ꯅꯨꯄꯤ ꯑꯗꯨꯗꯣ ꯄ꯭ꯂꯦꯠꯐꯣꯝ ꯍꯥꯏꯕ ꯀꯩ ꯍꯥꯏꯗꯣꯏꯅꯣ 1,190 ꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯒꯤ ꯍꯥꯏꯀꯔ ꯑꯅꯧꯕꯁꯦ ꯁꯤꯅ ꯀꯌా ꯑꯣꯏꯕ ꯁꯤꯔꯣꯕ꯭ꯔꯣ ꯁꯤꯁꯨ 1,990 ꯑꯣꯏꯗꯣꯏꯕꯀꯣ ꯀ꯭ꯂꯥꯁꯤꯛ ꯀ꯭ꯔꯣꯛꯁꯅ 900 ꯑꯣꯏꯗꯣꯏꯕꯀꯣ ꯑꯣꯀꯦ ꯌꯥꯔꯦ ꯁꯤꯗ ꯑꯦꯗꯤꯂꯦꯠꯀꯤ ꯀꯥꯡꯕꯨ ꯈꯔ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯕ꯭ꯔꯣ ꯍꯥꯏꯗꯤ ꯌꯥꯝ ꯐꯖꯕ ꯑꯦꯗꯤꯂꯦꯠ ꯀꯥꯡꯕꯨ ꯈꯔ ꯑꯃ ꯂꯥꯛꯑꯦꯕ ꯁꯨꯃꯥꯏꯅ ꯀꯂꯔ 5 ꯂꯥꯛꯑꯦ ꯁꯤ ꯃꯃꯥꯡꯗ ꯑꯝꯇ ꯂꯥꯛꯇ꯭ꯔꯤꯕ ꯀꯂꯔ ꯉꯥꯛꯇꯅꯦꯕ ꯍꯣꯏ ꯁꯨꯃꯥꯏꯅ ꯒ꯭ꯔꯤꯟ ꯂꯥꯛꯑꯦꯕ ꯑꯣꯀꯦ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯗꯣꯏꯔꯥ ꯀꯣꯄꯤ ꯑꯣꯏꯗꯣꯏꯔꯥ ꯀꯣꯄꯤ ꯑꯣꯏꯗꯣꯏꯅꯦ ꯀꯣꯄꯤ ꯑꯣꯏꯗꯣꯏꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯀꯌꯥ ꯑꯣꯏꯗꯣꯏꯕ ꯁꯤ 900 900 ꯂꯨꯄꯥ 9,900 ꯈꯛ ꯑꯣꯏꯗꯣꯏꯕꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯉꯁꯥꯏ ꯕ꯭ꯔꯤꯡꯀꯤꯡ ꯁ꯭ꯇꯣꯛ ꯍꯪꯕꯤꯔꯝꯕꯗꯣ ꯕ꯭ꯔꯤꯡꯀꯤꯡ ꯁ꯭ꯇꯣꯛꯁꯤꯗ ꯂꯩꯀꯣ ꯂꯨꯄꯥ 1,000 ꯍꯥꯏꯗꯥꯏꯅꯦ ꯕ꯭ꯔꯤꯡꯀꯤꯡ ꯁ꯭ꯇꯣꯛꯁꯦ 1,000ꯗ ꯃꯌꯥꯝ ꯑꯗꯨꯝ ꯁꯤ ꯕ꯭ꯔꯤꯡꯀꯤꯡ ꯁ꯭ꯇꯣꯛꯁꯦ ꯑꯅꯧꯕ ꯁ꯭ꯇꯣꯛ ꯊꯥꯒꯠꯂꯛꯄ ꯌꯥꯎꯋꯦꯕꯀꯣ ꯂꯨꯄꯥ 1,190ꯒ ꯍꯥꯏꯀꯣ ꯑꯗꯣ ꯁꯤꯗꯗꯤ ꯃꯌꯥꯝ ꯂꯨꯄꯥ 1,000 ꯈꯛꯇꯪꯗ ꯕ꯭ꯔꯤꯡꯀꯤꯡ ꯁ꯭ꯇꯣꯛ ꯐꯪꯒꯗꯣꯏꯅꯤꯀꯣ ꯁꯤꯁꯤꯗꯤ ꯂꯨꯄꯥ 1,190 ꯂꯩꯀꯣ 1,190 ꯁꯨꯃꯥꯏꯅ ꯑꯇꯩꯗꯤ ꯂꯣꯏꯅꯃꯛ 1,000 ꯈꯛꯇ ꯑꯣꯏꯗꯣꯏꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯈꯣꯡꯎꯞꯁꯤꯗ ꯂꯩꯁꯤꯅ ꯂꯨꯄꯥ 1,500 ꯄꯤꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯅꯤ ꯂꯧꯔꯒꯅ ꯂꯨꯄꯥ 1,900 ꯑꯣꯏꯗꯣꯏꯕꯀꯣ ꯁꯤ ꯂꯩ ꯀꯟꯚꯔꯁ ꯂꯩꯅꯤ ꯃꯌꯥꯝ ꯂꯩꯅꯤ ꯂꯣꯐꯔꯁꯤꯡꯀꯣ ꯂꯩꯀꯣ ꯁꯥꯋꯔ ꯁꯦꯟꯗꯜꯁ ꯃꯌꯥꯝ ꯂꯩꯔꯦ ꯀꯟꯚꯔꯁ ꯃꯈꯜ ꯃꯈꯜ ꯂꯣꯏ ꯁꯨꯅꯕ ꯂꯩ ꯚꯦꯟꯁ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯀꯣ ꯚꯦꯟꯁꯦ ꯑꯃꯅꯤꯗꯤ ꯌꯥꯎꯋꯦ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯌꯥꯎꯗꯦ ꯑꯗꯨꯒ ꯅꯥꯏꯀꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯕꯀꯣ ꯈꯣꯡꯎꯞꯁꯤꯡ ꯌꯥꯎꯔꯤ ꯑꯦꯗꯤꯗꯥꯁ ꯁꯝꯕꯥꯒꯨꯝꯕ ꯇꯥꯏꯒꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯛꯁꯀꯤ ꯇꯥꯏꯒꯔ ꯀꯣ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯒ ꯁꯤꯗ ꯁꯝꯕꯥ ꯌꯥꯎꯔꯦ ꯅꯨꯄꯤꯒꯤ ꯁꯝꯕꯥ ꯌꯥꯎꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯥꯏꯀꯤꯒꯤ ꯗꯪꯁ ꯀꯣ ꯃꯈꯜ ꯃꯈꯜ ꯌꯥꯎꯔꯤ ꯑꯗꯨꯒ ꯏꯌꯔꯐꯣꯔꯁ ꯌꯥꯎꯔꯦ ꯁꯤꯗꯀꯣ ꯑꯗꯨꯒ ꯅꯥꯏꯀꯤꯒꯤ ꯗꯪ ꯃꯈꯜ ꯃꯈꯜ ꯌꯥꯎꯔꯦ ꯑꯦꯗꯤꯗꯥꯁꯀꯤ ꯁꯨꯃꯥꯏꯅ ꯁꯤ ꯇꯧꯕꯁꯨ ꯌꯥꯎꯏꯀꯣ ꯐꯣꯔꯝ ꯖꯦꯛ ꯀꯦꯛꯇꯁ ꯌꯥꯎꯔꯦ ꯑꯗꯨ ꯑꯦꯗꯤꯗꯥꯁ ꯄꯦꯟꯗꯥ ꯄꯨꯃꯥ ꯀꯩ ꯄꯦꯟꯗꯥ ꯍꯥꯏꯕ ꯀꯩ ꯍꯥꯏꯗꯣꯏꯅꯦ ꯕꯦꯠ ꯕꯅꯤ ꯍꯥꯏꯕ ꯆꯨꯝꯃꯦ ꯕꯦꯠ ꯕꯅꯤ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯖꯣꯔꯗꯟ ꯂꯩꯔꯦ ꯁꯤꯗ ꯖꯣꯔꯗꯟ ꯈꯔ ꯂꯩꯀꯣ ꯑꯗꯨꯝ ꯑꯌꯥꯝꯕ ꯑꯗꯨꯝ ꯂꯩ ꯅꯥꯏꯀꯤꯒꯤ ꯑꯦꯗꯤꯗꯥꯁꯀꯤ ꯂꯩ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯪꯀꯤ ꯑꯣꯏꯕꯀꯣ ꯈꯣꯡꯎꯞ ꯑꯩꯈꯣꯏꯒꯤ ꯑꯁꯤꯛꯁꯀꯤꯀꯣ ꯑꯗꯨꯝ ꯂꯩ ꯁꯤꯗ ꯈꯔ ꯅ꯭ꯌꯨ ꯕꯦꯂꯦꯟꯁꯀꯤꯁꯨ ꯂꯩ ꯑꯦꯗꯤꯗꯥꯁꯀꯤꯁꯨ ꯂꯩꯀꯣ ꯃꯌꯥꯝ ꯁꯤꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯁꯨ ꯂꯩꯀꯣ ꯑꯗꯨꯝ ꯂꯨꯄꯥ 2,000ꯀꯌꯥ 3ꯒ ꯑꯣꯏꯗꯅꯦ ꯂꯨꯄꯥ 3,000ꯒꯤ ꯆꯥꯡꯗ ꯂꯣꯏ ꯂꯩ ꯑꯍꯨꯝꯒ ꯆꯥꯡꯗ ꯂꯩꯗꯦꯕꯀꯣ ꯑꯣꯀꯦ ꯆꯦꯜꯁꯤ ꯕꯨꯠꯁꯦ ꯑꯗꯨꯝ ꯈꯔ ꯂꯩꯀꯣ ꯃꯌꯥꯝ ꯆꯦꯜꯁꯤ ꯕꯨꯠꯁꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯁ꯭ꯇꯣꯛ ꯑꯅꯧꯕ ꯑꯣꯏꯅꯀꯣ ꯍꯟꯗꯛꯀꯤ ꯗꯤꯁꯦꯝꯕꯔ ꯂꯥꯁ ꯋꯤꯛꯇ ꯄꯨꯔꯛꯑꯅꯤ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯖꯨꯋꯦꯜꯅ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯕ꯭ꯔꯥꯟꯁꯀ ꯋꯥꯡꯖꯤꯡ ꯕ꯭ꯔꯥꯟꯁꯀ ꯑꯅꯤꯃꯛꯀꯣ ꯄꯨꯂꯞ ꯄꯨꯔ ꯂꯥꯛꯑꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯄꯥꯝꯕ ꯈꯟꯕꯤꯔꯛꯑꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁ꯭ꯇꯣꯛꯁꯦ ꯌꯥꯝ ꯀꯟꯅ ꯂꯩꯇꯦ ꯈꯔꯕꯨꯗꯤ ꯂꯩꯀꯣ ꯈꯔꯗꯤ ꯂꯩ ꯌꯥꯝ ꯀꯟꯅ ꯂꯩꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯑꯄꯥꯝꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨꯀꯣ ꯁꯤꯗꯒꯤ ꯑꯗꯨꯝ ꯈꯟꯕ ꯂꯥꯛꯄꯤꯔꯣ ꯃꯌꯥꯝ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯂꯥꯏꯐꯇ ꯂꯣꯏꯁꯤꯟꯖꯒꯦ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗꯀꯣ ꯑꯗꯨꯒ ꯂꯣꯀꯦꯁꯟꯁꯦ ꯑꯔꯣꯏꯕꯗ ꯑꯝꯇꯪꯒ ꯇꯥꯛꯆꯔꯝꯒꯦ ꯃꯌꯥꯝ ꯂꯣꯀꯦꯁꯟꯁꯦ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤ ꯏꯔꯨꯝꯃꯄꯥꯜ ꯍꯥꯏꯅ ꯈꯪꯅꯕꯗꯣ ꯃꯌꯥꯝꯅ ꯏꯔꯨꯝꯃꯄꯥꯜꯒꯤꯗꯣ ꯑꯣꯏꯗꯣꯏꯅꯤ ꯂꯩꯔꯤꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝꯗꯒꯤ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤ ꯂꯝꯈꯥꯏꯔꯣꯝꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯁꯣꯝ ꯂꯝꯈꯥꯏꯗꯤ ꯁꯣꯝꯗꯅꯦꯕꯀꯣ ꯂꯝꯈꯥꯏꯗ ꯂꯥꯛꯑꯅꯤ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯖꯤꯕꯟ ꯍꯣꯁꯄꯤꯇꯥꯜ ꯂꯩꯕꯗꯣ ꯖꯤꯕꯟ ꯍꯣꯁꯄꯤꯇꯥꯜ ꯂꯩꯔꯒ ꯂꯥꯟꯊꯣꯔꯛꯑ ꯃꯇꯨꯡꯗ ꯈꯔ ꯂꯥꯛꯄꯒ ꯑꯃ ꯂꯝꯕꯤ ꯐꯠꯇꯕ ꯃꯄꯥ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨ ꯈꯤꯇꯪ ꯑꯗꯨ ꯍꯦꯟꯗꯣꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯥꯏꯠ ꯉꯥꯟꯅ ꯊꯥꯟꯕꯀꯣ ꯑꯌꯨꯛꯇꯗꯤ ꯊꯥꯜꯂꯝꯃꯣꯏ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗꯗꯤ ꯂꯥꯏꯠ ꯉꯥꯟꯅ ꯊꯥꯟꯕꯅꯤ ꯁꯨꯃꯥꯏꯅ ꯁꯤꯗ ꯂꯥꯛꯄꯤꯔꯒ ꯀꯪꯂꯩ ꯀꯩꯊꯦꯜ ꯀꯛꯆꯤꯡ ꯕ꯭ꯔꯥꯟꯁꯁꯤ ꯑꯣꯏꯗꯣꯏꯅꯤ ꯁꯤꯒꯤꯁꯤꯅ ꯑꯗꯨꯒ ꯁꯣꯝꯒꯤ ꯀꯛꯆꯤꯡ ꯕꯖꯥꯔꯔꯣꯝꯗꯒꯤ ꯂꯥꯛꯄꯤꯒꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯏꯔꯨꯝ ꯃꯄꯥꯜꯒꯤ ꯇꯣꯜ ꯇꯦꯛꯁꯦ ꯁꯤ ꯈꯤꯇꯪ ꯍꯦꯟꯗꯣꯔꯛꯄꯒ ꯑꯗꯨꯝ ꯂꯩꯔꯅꯤ ꯁꯤꯗ ꯑꯗꯨꯅ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯪꯂꯩ ꯀꯩꯊꯦꯜꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯜ ꯄꯣꯠ ꯄꯤꯕꯁꯦ ꯃꯌꯥꯝ ꯗꯥꯎ ꯌꯥꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯃꯦꯟꯇ ꯑꯩ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯀꯃꯦꯟꯇ ꯑꯩ ꯁꯤꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩ ꯀꯩꯊꯦꯜꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖ ꯑꯅꯤꯃꯛ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯝꯃꯣ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯁꯤꯡ ꯊꯥꯖꯕ ꯂꯥꯏꯐ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯒꯦ ꯃꯌꯥꯝ ꯆꯦꯜꯁꯤ ꯕꯨꯠꯁꯇꯣ ꯃꯌꯥꯝ ꯂꯨꯄꯥ 2,000 ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯦ ꯆꯦꯜꯁꯤ ꯕꯨꯠꯁ 2,000 ꯀꯣ ꯂꯧꯁꯤꯟꯖꯒꯦ